ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯛꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯅꯧꯕ ꯌꯦꯅꯤꯡ ꯆꯣꯡꯂꯛꯄ ꯃꯇꯝꯗ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯑꯅꯧꯕ ꯋꯥꯈꯜ, ꯑꯅꯧꯕ ꯌꯦꯅꯤꯡ ꯆꯣꯡꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯔꯗ ꯅꯤꯡꯕ ꯀꯥꯏꯈꯤꯕ ꯃꯤꯑꯣꯏꯒꯤꯗꯤ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄ ꯑꯁꯤ ꯌꯥꯎꯅꯤꯡꯂꯝꯈꯤꯗ꯭ꯔꯥ? ꯃꯝꯂꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯈꯪꯗ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯏꯔꯤꯕ ꯃꯈꯣꯏꯁꯤꯡꯕꯨ ꯍꯔꯥꯎꯕ ꯃꯌꯥꯝ ꯑꯁꯤ ꯌꯥꯎꯅꯤꯡꯂꯝꯈꯤꯗ꯭ꯔꯥ? ಲಾಯರಬ ಹಾಯ್ಬ ಲಾಯರಬ ನಕೋಯ್ಗಿಸು ಹರಾವ್ಬ ನುಂಗಾಯ್ಬಸಿ ಸರುಕ್ ಥುಂಗ್ಲಿಬ್ರಾ ಪುಕ್ಸೆಲ್ ಪಿಕ್ಪ ನಾಪಲ್ನ ಯೋಮ್ಲಬ ತಾಯ್ಬಂಗ್ಪಾಲ್ ಹಿದಾನಬಗಿ ಸತ್ನಬಿ ಮಯಾಂ ಮರಕ್ ಅಸಿದ ನಕೋಯ್ಗಿ ಲಂಬಿಬು ಲೈರಿಬ್ರಾ ಅಯುಕ್ಕಿ ಮತಮ್ನಿ ಮರಾಯ್ಬಕ್ ಥೀಬಿ ಮಪುರೋಯ್ಬ ನೌನ ಕಾಯ್ನಖ್ರಬಿ ಥಬಾದು ಇಮುಂಗಿ ಥಬಕ್ ಲೊಯ್ಸಿಲಿ ಮಸಾನುಪಿ ಲೈಸಾಬಿ ಅದುನ ಚಖುಮ್ದ ಸಾಕ್ ಥೋಂಗ್ಲಿ ಯುಮ್ಥಂಗ್ನಬಗಿ ವಾತ ಪಾದಬ ನುಂಗಾಯ್ಬ ಇಮುಂಗ್ ಅದುಗಿ ಮಸಾನುಪಿ ಇನ್ಖಲಕ್ಲಿಬಿ ಲೈಸ್ನಾದು ಮಕುತ್ತ ಥರೋಯ್ ಪಿಕ್ ಥನ್ ಯಾವ್ಬ ಕೊಂಪಾಕ್ ಅಮ ಪಾಯ್ದುನ ಲಾಯಿ ಹೈಮ ಲೈಸ್ನಾ ಯನಖಾದಗಿ ಹೇಕ್ತ ಫಾವ್ದೊರೈಸಿಬು ಕೈದೌರಗೆ ನಂಬು ಕೊಂಪಾಕ್ತುನ ಕರಿನೋ ಇನೇ ಥರೋಯ್ನಿ ಇಸೆ ಥೊಯ್ಬೆಗೆ ಇಬಾನಿ ಕಕ್ಮಿನರಗ ಚಾಸಿನ ಪುರೈಬ ನಖೋಯ್ ಇಮಾ ಹೊಯ್ಗಿದಿ ಥಮ್ಲಮ್ಲಬ್ರೋ ಅಸ್ ಥಮ್ದೆದ ಕಕ್ಪ ತಲ್ಲಿ ಐ ಕಕ್ಕಿ ಥೋಂಗುಸು ಯಾದೆ ಅದುಯ್ನಿ ಐನ ಸೊಮ್ದ ಪುರೈಸೆ ಅಯುಕ್ಕಿ ಸಾಕ ಥೋಂದೆ ಕೈಥೇಲ್ದ ಮತೈ ಮನೌ ಪಾರಗ ꯁꯦꯟꯗꯣꯏ ꯈꯨꯝꯕ ꯆꯠꯈ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯔꯁꯤ ꯊꯔꯣꯏꯗꯨꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯀꯛꯎ ꯅꯆꯦ ꯊꯣꯏꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯍꯧꯕꯅꯤ ꯆꯪꯉꯨ ꯆꯪꯉꯨ ꯍꯣꯏ ꯏꯅꯦ ꯏꯆꯦ ꯊꯣꯏꯕꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ ꯊꯔꯣꯏ ꯄꯨꯔꯦ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯊꯣꯏꯕꯤ ꯁꯤꯡꯃꯩ ꯆꯥꯛꯇꯕꯒꯤ ꯃꯄꯤꯔꯥ ꯆꯦꯜꯂꯝꯕꯗꯨ ꯂꯩꯁꯅꯥꯅ ꯊꯔꯣꯏ ꯄꯜꯂꯛꯄꯗꯨꯗ ꯃꯩꯈꯨ ꯃꯔꯛꯇꯒꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯌꯥ ꯑꯩꯅ ꯆꯥꯅꯤꯡꯉ ꯂꯩꯔꯝꯃꯤꯅꯤ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯅꯪꯅ ꯄꯨꯔꯛꯄ ꯑꯗꯨ ꯈꯪꯗꯅ ꯑꯩꯅ ꯉꯔꯥꯡ ꯄꯨꯈ꯭ꯔꯤꯗꯒꯤ ꯈꯨꯜꯂꯤꯅꯦ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯉꯔꯥꯡ ꯁꯤꯠꯂꯤ ꯉꯥ ꯐꯥꯗꯣꯛꯄꯒꯤ ꯊꯔꯣꯏ ꯃꯌꯥꯝ ꯇꯥꯔꯝꯃꯤ ꯏꯃꯥꯅ ꯂꯣꯏ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯁꯤꯐꯥꯎ ꯑꯩꯅ ꯈꯥꯏꯗꯣꯛꯍꯧꯔꯤꯅꯤ ꯅꯣꯏ ꯏꯃꯥꯅ ꯆꯩꯗ꯭ꯔꯣ ꯈꯥꯏꯗꯣꯛꯍꯧꯕꯒꯤ ꯃꯤ ꯃꯌꯥꯝ ꯃꯥꯡꯗꯅꯤꯅ ꯆꯩꯗ꯭ꯔꯦ ꯑꯌꯨꯛꯇꯁꯨ ꯉꯟꯇꯥꯅ ꯁꯦꯟꯗꯣꯏ ꯈꯣꯡꯕ ꯆꯠꯈ꯭ꯔꯦ ꯉꯥꯡꯕꯒꯤ ꯃꯇꯝ ꯐꯪꯗꯦ ꯉꯥꯡꯉꯁꯨ ꯃꯋꯥ ꯂꯧꯗꯦꯗ ꯅꯪꯉꯝꯃꯀꯣ ꯃꯋꯥ ꯂꯧꯗꯦꯅ ꯇꯧꯕꯗ ꯆꯩ ꯆꯥꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯨ ꯊꯥꯡ ꯁꯣꯔꯤꯁꯇ ꯂꯩꯔꯤ ꯀꯛꯄꯧ ꯍꯣꯏ ꯑꯗꯣ ꯏꯆꯦ ꯊꯣꯏꯕꯤ ꯍꯣꯔꯦꯟꯗꯤ ꯈꯨꯟꯖꯤꯟ ꯐꯥꯎꯗ ꯊꯣꯛꯃꯤꯟꯅꯔꯨꯁꯤ ꯀꯩꯗꯧꯕꯅꯣ ꯍꯥꯏꯁꯦ ꯑꯩ ꯍꯣꯔꯦꯟ ꯐꯤ ꯁꯥꯗꯧ ꯂꯩ ꯃꯤꯅ ꯂꯧꯒꯦ ꯍꯥꯏꯔꯛꯑꯝꯕꯅꯤ ꯁꯦꯜꯒ ꯂꯣꯏ ꯄꯤꯔꯝꯃꯤ ꯑꯁ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏꯅꯦꯀꯣ ꯍꯟꯗꯛ ꯊꯥꯕꯜꯗ ꯅꯨꯄꯥ ꯑꯃ ꯈꯪꯅꯩꯌꯦ ꯃꯥꯗꯣ ꯉꯁꯤ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ ꯑꯗꯨꯏꯅꯤ ꯑꯆꯥꯄꯣꯠꯀ ꯃꯌꯥꯝ ꯂꯩꯔꯛꯀꯅꯤ ꯑꯩꯅ ꯂꯩꯔꯣꯅ ꯍꯥꯏꯈꯤꯕꯅꯤ ꯍꯣꯔꯦꯟ ꯌꯥꯔꯗꯤ ꯍꯥꯏꯐꯦꯠ ꯊꯣꯛꯃꯤꯟꯅꯧꯁꯤ ꯑꯩ ꯌꯥꯔꯣꯏꯃꯤ ꯅꯪꯕꯣ ꯅꯠꯇꯦ ꯅꯈꯣꯏ ꯏꯃꯥꯍꯣꯏ ꯄꯥꯕꯣꯏꯅ ꯈꯪꯈ꯭ꯔꯗꯤ ꯅꯪ ꯐꯨꯕꯤꯁꯅꯤ ꯑꯩꯗꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯧꯔꯛꯀꯅꯨ ꯑꯗꯨꯒꯨꯝꯕꯗꯤ ꯅꯪ ꯉꯥꯡꯕꯗ ꯑꯩꯁꯨ ꯌꯥꯎꯔꯛꯀꯅꯤ ꯊꯥꯏꯅꯗꯒꯤ ꯅꯈꯣꯏ ꯏꯃꯥꯗꯤ ꯌꯥꯝ ꯉꯥꯡꯒꯟꯕꯅꯤ ꯑꯩ ꯇꯜꯂꯦ ꯍꯣꯏꯁꯦ ꯇꯕꯥꯕꯤ ꯍꯧꯔꯒ ꯆꯠꯂꯒꯦ ꯑꯗꯣ ꯊꯔꯣꯏꯁꯦ ꯍꯣꯔꯦꯟ ꯍꯥꯎꯅ ꯊꯣꯡꯁꯤꯀꯣ ꯑꯩ ꯁꯤꯗ ꯆꯥꯛ ꯆꯥꯗꯣꯏꯅꯤ ꯍꯧꯖꯤꯛꯁꯨ ꯍꯣꯔꯦꯟꯁꯨ ꯍꯣꯏ ꯍꯣꯏ ꯆꯥꯎꯋꯣ ꯀꯣꯕꯤ ꯃꯅꯥ ꯀꯥꯡꯁꯣꯏ ꯊꯣꯡꯉꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯒꯦ ꯍꯥꯎꯅ ꯆꯥꯔꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯉꯥ ꯈꯔ ꯂꯧꯔꯨꯒꯦ ꯏꯃꯥ ꯍꯣꯏꯁꯨ ꯂꯥꯛꯄ ꯋꯥꯠꯂꯤ ꯉꯔꯥꯡ ꯐꯥꯔꯛꯄ ꯉꯥ ꯈꯔ ꯌꯣꯛꯍꯧꯕꯅꯤ ꯊꯔꯣꯏ ꯀꯛꯄꯒ ꯂꯥꯏꯔꯤ ꯁꯤ ꯊꯣꯏꯕꯤ ꯑꯩ ꯉꯥ ꯂꯧꯔꯨꯒꯦ ꯂꯩꯔꯝꯃꯨ ꯅꯣꯏ ꯏꯃꯥꯃꯨꯛ ꯂꯥꯛꯆꯁꯅꯤꯀꯣ ꯂꯥꯛꯑꯣꯏ ꯂꯩꯔꯝꯃꯣ ꯂꯩꯁꯅꯥ ꯈꯠꯂꯤ ꯈꯠꯂꯤ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯌꯣꯛꯂꯤꯕ ꯉꯥꯗꯨ ꯂꯧꯊꯣꯛꯂꯒ ꯀꯣꯟ ꯑꯃꯗ ꯍꯥꯞꯄꯒ ꯊꯣꯛꯂꯛꯏ ꯊꯣꯡꯒꯥꯜꯗꯒꯤ ꯃꯃꯥ ꯕꯦꯅꯨꯗꯨ ꯆꯪꯂꯛꯄꯒ ꯃꯆꯥꯅꯨꯄꯤꯅ ꯊꯣꯛꯂꯛꯄꯒ ꯊꯦꯡꯅꯔꯤ ꯍꯩ ꯀꯔꯤꯅꯣ ꯄꯨꯔꯤꯗꯨꯅ ꯑꯦ ꯑꯩꯅ ꯉꯥ ꯌꯣꯛꯂꯒ ꯊꯝꯕꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯏ ꯃꯥꯜꯂꯤꯅꯦ ꯊꯝꯃꯨꯁꯨ ꯆꯣ ꯆꯠꯂꯣ ꯏꯆꯦ ꯊꯣꯏꯕꯤꯗ ꯉꯧꯔꯒ ꯆꯥꯔꯨꯒꯦ ꯇꯧꯕꯅꯤ ꯃꯣꯏꯗ ꯀꯩꯗꯧꯕꯩ ꯃꯣꯏꯗ ꯆꯥꯗꯣꯏꯕ ꯌꯨꯝꯗ ꯑꯗꯨꯝ ꯆꯥꯕ ꯌꯥꯗꯕ꯭ꯔꯣ ꯃꯤ ꯃꯌꯨꯝꯗꯨꯗ ꯄꯨꯗ꯭ꯔꯁꯨ ꯌꯨꯝꯗ ꯆꯥꯎ ꯆꯠꯂꯣ ꯊꯝꯃꯨꯁꯣ ꯉꯥꯗꯣ ꯃꯁꯥ ꯌꯥꯝ ꯀꯜꯂꯤꯕꯅꯤ ꯑꯩꯅ ꯌꯣꯛꯂꯒ ꯊꯝꯃꯤꯗꯣ ꯍꯩꯄꯥ ꯁꯥꯔꯒ ꯑꯃꯨꯛ ꯂꯧꯊꯣꯔꯛꯏꯕꯅꯦꯕ ꯅꯪꯅ ꯑꯁ ꯏꯁꯧꯗꯣ ꯂꯪꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯇꯧꯔꯤꯁꯤ ꯀꯌꯥꯗ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯕ ꯃꯆꯥꯅ ꯌꯦꯡꯉꯨꯅꯦ ꯅꯪ ꯅꯊꯤꯕꯣꯡ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯄꯨꯔꯤꯕ ꯉꯥꯗꯨꯁꯨ ꯅꯪꯒꯤ ꯁꯔꯨꯛ ꯑꯣꯏꯗꯧꯅꯤ ꯆꯥꯕ ꯌꯥꯔꯣꯏ ꯆꯥꯕꯤꯔꯣꯏ ꯍꯧꯖꯤꯛꯁꯨ ꯏꯅꯦ ꯍꯣꯏꯗ ꯆꯥꯔꯨꯗꯣꯏꯅꯤ ꯅꯨꯃꯤꯗꯥꯡꯁꯨ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯗꯣꯏꯕ ꯄꯥꯕ ꯅꯣꯏꯅꯤꯒꯤ ꯊꯣꯡꯉꯒ ꯑꯗꯨꯝ ꯆꯥꯎꯔꯣ
ꯂꯩꯁꯅꯥꯗꯨ ꯃꯃꯥꯗ ꯃꯁꯤꯜ ꯈꯨꯝꯂꯝꯂꯒ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯈ꯭ꯔꯦ꯫ ꯕꯦꯅꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯏꯁꯧ ꯂꯥꯡꯂꯤ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯃꯄꯨꯔꯣꯏꯕ ꯑꯙꯥ ꯃꯣꯔꯥ ꯇꯣꯃꯥꯜꯁꯨ ꯆꯪꯂꯛꯏ꯫ ꯃꯪꯒꯣꯜꯗ ꯕꯦꯅꯨꯅ ꯏꯁꯧ ꯂꯥꯡꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯦ ꯃꯃꯥ? ꯑꯌꯨꯛꯁꯤꯗ ꯏꯁꯧ ꯂꯥꯡꯉꯝꯃꯤꯁꯤꯅꯕꯨ? ꯁꯦꯟꯗꯣꯏꯒ ꯄꯤꯔꯛꯇꯕ ꯌꯥꯎꯕ꯭ꯔꯣ? ꯑꯩꯅ ꯆꯠꯂꯨꯕ ꯃꯐꯝꯈꯩꯗꯤ ꯂꯣꯏꯅ ꯄꯤꯔꯛꯑꯦ ꯉꯁꯤꯗꯤ꯫ ꯍꯩꯃꯥ, ꯋꯥ ꯉꯥꯡꯕꯒ ꯈꯨꯝꯗꯈꯩ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ? ꯑꯣ, ꯅꯣꯏ ꯅꯄꯥꯗꯨꯗꯧ ꯃꯤꯅ ꯈꯨꯝꯗ꯭ꯔꯦ ꯈꯪꯉꯕꯗꯤ ꯆꯒꯠ ꯆꯒꯠ ꯉꯥꯡꯁꯤꯜꯂꯛꯀꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯨ? ꯅꯆꯥꯅꯨꯄꯤꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ? ꯃꯈꯥꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯉꯥ ꯌꯣꯛꯂꯒ ꯊꯝꯕꯗꯨꯁꯨ ꯄꯨꯈ꯭ꯔꯦꯗꯅ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯌꯨꯝꯁꯤꯗꯒꯤ ꯃꯥꯅ ꯍꯣꯟꯗꯨꯅ ꯄꯨꯔꯤꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯃꯤ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯤꯅ ꯏꯆꯥꯅꯨꯄꯤꯁꯦ ꯏꯟꯁꯤꯜꯂꯤꯔ ꯑꯩꯁꯨ ꯈꯪꯄꯣꯟꯇꯦ꯫ ꯍꯥꯏꯔꯨꯔꯁꯨ ꯉꯥꯡꯂꯁꯨ ꯑꯩꯗꯤꯅꯦ ꯐꯠꯇꯕꯤ ꯍꯦꯛꯇ ꯇꯥꯕ ꯑꯩꯁꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯗꯨꯝ ꯆꯠꯈꯤꯅꯤ꯫ ꯃꯊꯤꯕꯣꯡ ꯆꯥꯛꯁꯤ ꯄꯤꯖꯗ꯭ꯔꯒ ꯈꯪꯗꯧꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯤꯖꯗ꯭ꯔꯁꯨ ꯏꯇꯩ ꯃꯣꯏꯗ ꯑꯗꯨꯝ ꯆꯥꯈꯤꯗꯧ ꯂꯩꯔꯤ ꯀꯥꯟꯗꯤꯁꯦ꯫ ꯏꯕꯥꯏꯅꯤꯒꯤ ꯆꯥꯛ ꯊꯣꯡꯉꯨ, ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤ꯫ ꯅꯆꯥꯅꯨꯄꯤꯗꯤ ꯃꯣꯏꯗ ꯆꯥꯒꯦ ꯍꯥꯏꯔꯔ ꯆꯥꯅꯤꯡꯉꯗꯤꯅꯦ ꯊꯣꯡꯉꯒ ꯆꯥꯔꯨꯆꯣ꯫ ꯑꯩ ꯉꯝꯃꯔꯣꯏ ꯋꯥꯔꯦ꯫ ꯅꯆꯥꯅꯨꯄꯤꯅꯤꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕꯤꯁꯦ ꯃꯁꯤ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯁꯣꯏꯔꯣꯏ ꯃꯁꯦ꯫ ꯏꯔꯥꯡꯅ ꯃꯔꯣꯜ ꯑꯃ ꯇꯧꯔꯤꯕ, ꯃꯤꯒꯤ ꯑꯉꯥꯡꯒꯁꯨ ꯃꯥꯟꯅꯗꯦꯅꯦ, ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯒꯤ ꯅꯆꯥꯅꯤꯗꯅ, ꯃꯃꯥꯁꯨ ꯃꯆꯤꯟ ꯀꯜꯂꯤꯁꯤꯗꯤ, ꯑꯗꯨꯅ ꯏꯆꯥꯁꯨ ꯃꯆꯤꯟ ꯑꯗꯨꯝ ꯀꯟꯕ ꯇꯥꯕ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯏꯁꯧ ꯂꯥꯡꯗ꯭ꯔ ꯂꯩꯔ ꯆꯥꯛꯇꯣ ꯊꯣꯡꯕꯤꯔꯨꯔꯒꯦ꯫ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯨ ꯂꯥꯎ, ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯅꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯕꯦꯅꯨꯗꯤ ꯃꯐꯤꯒꯗꯨ ꯍꯣꯡꯗꯣꯛꯇꯈꯩ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯍꯤꯞꯈ꯭ꯔꯦ꯫ ꯅꯨꯄꯤꯅ ꯉꯝꯕꯗꯒꯤ ꯉꯝꯂꯕ ꯇꯣꯃꯥꯜꯅ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯁꯦꯠꯇꯨꯅ ꯂꯦꯡꯖꯨꯝꯗ ꯐꯗꯤ ꯃꯆꯥꯗꯨ ꯌꯥꯜꯂꯒ ꯆꯥꯛꯈꯨꯝ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤꯒ ꯂꯩꯁꯅꯥꯒꯗꯨ ꯊꯔꯣꯏ ꯀꯛꯄ ꯂꯣꯏꯔꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯊꯣꯏꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯆꯦ ꯊꯣꯏꯕꯤ, ꯅꯪꯒꯤ ꯐꯅꯦꯛ ꯑꯝꯇ ꯁꯦꯠꯈꯤꯒꯦ, ꯑꯩ ꯊꯣꯛꯑꯒꯦ꯫ ꯅꯈꯣꯏ ꯏꯃꯥꯅ ꯎꯔꯗꯤ ꯉꯥꯡꯖꯁꯅꯤꯀꯣ ꯅꯪ꯫ ꯑꯁ ꯎꯔꯣꯏꯕ, ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯁꯤꯗ ꯀꯅꯥ ꯎꯗꯧꯔꯤꯒꯦ? ꯇꯨꯝꯃꯒ ꯂꯩꯔꯝꯃꯅꯤ ꯆꯥꯛ ꯇꯣꯛꯄꯒꯤ ꯋꯥꯌꯦꯅ꯫ ꯀꯥꯏꯅ ꯄꯤꯔꯛꯑꯣ, ꯊꯦꯡꯉꯤ, ꯃꯤ ꯉꯥꯏꯔꯝꯃꯅꯤꯕ꯫ ꯎꯄꯨꯗꯒꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯁꯦꯠꯂꯨ, ꯊꯨꯅꯗꯤ ꯍꯜꯂꯛꯆꯧꯀꯣ꯫ ꯅꯈꯣꯏ ꯏꯃꯥꯅ ꯈꯪꯉꯗꯤ ꯑꯩꯈꯣꯏꯅ ꯀꯩꯝ ꯆꯩꯗꯕꯕꯨ ꯃꯥꯟꯈꯤꯅꯤ꯫ ꯀꯩꯁꯨꯝ ꯈꯪꯉꯣꯏ, ꯅꯣꯏꯅꯗ ꯀꯩꯝ ꯍꯥꯏꯗꯣꯔꯛꯀꯅꯨ꯫ ꯉꯁꯤ ꯐꯥꯎ ꯑꯩꯅ ꯅꯨꯄꯥ ꯎꯅꯔꯛꯄ, ꯌꯨꯝꯗꯒꯤ ꯆꯦꯡ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯂꯒ ꯌꯣꯟꯊꯣꯛꯏ ꯃꯌꯥꯝꯁꯦ ꯀꯩꯝ ꯈꯪꯗꯦ꯫ ꯑꯗꯨꯅ ꯁꯤ ꯊꯣꯏꯕꯤ, ꯅꯣꯏꯅꯗꯤ ꯍꯥꯏꯗꯣꯔꯛꯀꯅꯣꯕ, ꯑꯇꯩꯗꯤ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯒꯦ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯅꯪꯅ ꯆꯦꯡ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯂꯒ ꯌꯣꯜꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯣ, ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯖꯤꯛꯐꯥꯎ ꯄꯤꯅꯤꯡꯗꯤꯌꯦ꯫ ꯑꯩꯁꯨ ꯃꯤꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯛꯄ ꯌꯥꯎꯏ꯫ ꯃꯣꯏꯗ ꯅꯤꯔꯨꯔꯁꯨ ꯃꯤꯇꯣꯞ ꯑꯃꯗ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯅ ꯉꯝꯅꯕ ꯑꯉꯝꯕꯗꯣ ꯇꯧꯔꯛꯄ ꯇꯥꯕ꯫ ꯀꯥꯟꯗꯦꯁꯦ, ꯑꯩ ꯊꯣꯛꯎꯔꯒꯦ꯫ ꯁꯛꯁꯦ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯕ ꯌꯦꯡꯉꯨ, ꯈꯔ ꯀꯦꯁꯤꯟꯈꯣꯔꯣ꯫ ꯌꯥꯔꯦ, ꯀꯩꯝ ꯀꯦꯗ꯭ꯔꯁꯨ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯔꯦ꯫ ꯉꯟꯅꯗꯤ ꯍꯜꯂꯛꯎꯀꯣ, ꯅꯪ ꯂꯝ ꯌꯥꯝ ꯍꯦꯟꯖꯁꯅꯨ꯫ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯛꯇ꯭ꯔꯗꯤ ꯅꯈꯣꯏ ꯏꯃꯥꯗ ꯍꯥꯏꯗꯣꯛꯇꯣꯏꯖꯥꯠꯅꯤ ꯈꯪ꯫ ꯑꯁ ꯏꯆꯦ ꯊꯣꯏꯕꯤ, ꯍꯥꯏꯗꯣꯛꯀꯅꯨꯕ꯫ ꯑꯩꯗꯤ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ, ꯅꯣꯏꯗꯒ ꯁꯨꯡꯆꯪ ꯆꯪꯉꯣꯏꯗꯝꯅꯤ꯫ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯀꯣ꯫ ꯍꯥꯏꯔꯣꯏꯌꯦꯕ, ꯑꯗꯣ ꯂꯝ ꯌꯥꯝ ꯍꯦꯟꯒꯅꯨ꯫ ꯏꯟꯈꯠꯂꯛꯏꯕ ꯅꯪꯅ ꯅꯨꯄꯥ ꯅꯍꯥ ꯇꯣꯏꯅ ꯎꯅꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯀꯣꯟꯅ ꯁꯣꯏꯔꯀꯥꯟꯗ ꯀꯞꯄꯒ ꯂꯩꯕꯗꯣ ꯌꯦꯡꯕ ꯉꯝꯃꯣꯏ꯫ ꯍꯣꯏ, ꯈꯪꯉꯦ, ꯑꯩꯅ ꯍꯦꯟꯅ ꯚꯥꯞ ꯇꯥꯏꯌꯦꯕ꯫ ꯑꯩ ꯊꯣꯛꯑꯦꯀꯣ, ꯍꯣꯔꯦꯟ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯄꯨꯔꯛꯀꯦ꯫ ꯊꯣꯛꯑꯦ꯫ ꯂꯩꯁꯅꯥꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤ ꯇꯕꯥꯕꯤꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯟꯖꯤꯜꯂꯣꯝꯗ ꯂꯥꯛꯏ꯫ ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯈꯛꯁꯨ ꯈꯨꯜ ꯍꯥꯏꯖꯤꯜꯂꯛꯄꯗ ꯄꯣꯊꯥꯐꯝ ꯁꯪ ꯃꯆꯥ ꯁꯥꯔꯤꯕꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯕꯥꯕꯤꯅ, ꯂꯩꯁꯅꯥ, ꯑꯥꯗ ꯂꯦꯞꯄꯤꯁꯤꯔꯣ ꯅꯪꯅ ꯎꯅꯗꯣꯏꯁꯦ? ꯍꯣꯏ, ꯃꯥꯅꯤ꯫ ꯃꯁꯛꯀꯗꯤ ꯑꯗꯨꯝ ꯐꯖꯩꯅꯦ꯫ ꯑꯅꯤꯃꯛ ꯂꯣꯏ ꯐꯖꯩ꯫ ꯑꯗꯣ ꯆꯪꯉꯨꯔꯣ, ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯒꯦ, ꯀꯨꯏꯔꯛꯀꯅꯨꯀꯣ꯫ ꯂꯩꯀꯥꯏ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯅꯈꯣꯏ ꯏꯃꯥꯗ ꯑꯃꯨꯛ ꯇꯝꯈꯤꯅꯤ꯫ ꯑꯩ ꯈꯣꯟꯊꯤ ꯆꯥꯎꯕ ꯌꯥꯎꯕ ꯉꯝꯃꯣꯏꯀꯣ꯫ ꯍꯣꯏ ꯕꯥ, ꯀꯩꯁꯨꯝ ꯀꯨꯏꯔꯣꯏ, ꯂꯩꯔꯝꯃꯨ꯫ ꯂꯩꯁꯅꯥ ꯅꯣꯛꯂꯒ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯑꯗꯣ ꯑꯁꯤꯒꯤ ꯎꯈꯥꯗ ꯐꯝꯃꯨꯁꯦ, ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯂꯥꯛꯑꯣ꯫ ꯍꯣꯏ꯫ ꯆꯤꯡꯈꯩꯒ ꯂꯩꯁꯅꯥꯒꯗꯨ ꯎ ꯃꯈꯥꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯈꯤ꯫ ꯆꯤꯡꯈꯩꯒꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯅꯥꯀꯟꯗ ꯃꯥꯒꯤ ꯊꯣꯛꯄ ꯅꯥꯄꯤ ꯐꯣꯏꯔꯒ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯕꯥꯕꯤꯅ ꯁꯣꯝꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯉꯛꯇꯨ ꯅꯥꯀꯟ ꯅꯥꯀꯟꯗ ꯑꯣꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯁ, ꯑꯩꯅ ꯑꯣꯏꯅ ꯄꯥꯈꯠꯂꯦ ꯇꯧꯔꯤꯁꯦ꯫ ꯂꯩꯁꯅꯥꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯥ ꯈꯪꯗꯦ, ꯏꯔꯥꯡ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯕꯗ ꯃꯤ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯀꯩꯁꯨ ꯄꯥꯈꯠꯂꯝꯃꯣꯏ ꯃꯥꯗꯤ꯫ ꯍꯩꯃꯥ, ꯇꯧꯔꯤꯁꯤ ꯃꯌꯥꯒꯁꯤ ꯍꯤꯒꯠꯂꯒ ꯅꯣꯛꯇꯅꯒ ꯇꯧ, ꯅꯨꯄꯥꯗꯒ ꯁꯦꯠ ꯁꯦꯠꯀ ꯊꯥꯏ꯫ ꯑꯁ, ꯐꯪꯗꯕ ꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯌꯦꯡꯉꯒ ꯆꯥꯛꯄ ꯇꯥꯕꯅꯤꯅꯦ꯫ ꯅꯥꯀꯟꯗ ꯃꯐꯝꯁꯤꯁꯨ ꯏꯅꯥꯛꯇꯒ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯕꯒ ꯍꯧꯔꯛꯇꯧꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯅꯥꯄꯤꯁꯦ ꯐꯣꯏꯗꯅ ꯂꯩ꯫ ꯕꯦꯔꯥꯅꯤ ꯁꯤꯁꯨ꯫ ꯊꯥꯁꯤꯡꯈꯩ, ꯅꯪꯁꯦ ꯅꯍꯥꯟ ꯊꯥꯕꯜꯗ ꯊꯦꯡꯅꯕꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯐꯖꯩꯉꯣ꯫ ꯑꯁꯦꯡꯕꯩꯔꯅꯦ?
ꯍꯣꯏ ꯑꯁꯦꯡꯕꯅꯤ ꯑꯗꯨꯕꯨꯗꯤ ꯅꯪꯁꯨ ꯌꯥꯝ ꯐꯖꯩꯗ ꯀꯦꯕꯕꯨꯗꯤ ꯁꯨꯃꯥꯏꯅ ꯀꯦꯗꯕꯁꯤꯅ ꯍꯦꯜꯂꯤ ꯐꯖꯕ ꯃꯤꯅꯁꯨ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯍꯥꯏꯌꯦ ꯑꯗꯣ ꯈꯔ ꯑꯃꯅꯗꯤ ꯀꯦꯕꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏ ꯑꯩꯒꯤ ꯃꯥꯏꯁꯦ ꯀꯦꯕꯗ ꯇꯞ ꯇꯞ ꯅꯞꯄꯦ ꯍꯥꯏ ꯈꯪꯉꯕꯣ ꯍꯣꯏ ꯐꯖꯩꯌꯦꯕ ꯂꯣꯏ ꯐꯖꯩ ꯀꯦꯔꯁꯨ ꯀꯦꯗ꯭ꯔꯁꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯂꯣꯏ ꯐꯖꯩ ꯋꯥꯔꯤꯁꯦ ꯃꯈꯥ ꯁꯝꯗꯔ ꯁꯨꯝ ꯂꯩꯈꯤ ꯑꯆꯥꯄꯣꯠ ꯂꯩꯔꯣ ꯍꯥꯏꯈꯤꯕꯗꯨꯅ ꯀꯩꯝ ꯂꯩꯔꯛꯇ꯭ꯔꯕ ꯀꯩꯅꯣ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯏ ꯅꯪꯅ ꯑꯆꯥꯄꯣꯠ ꯂꯩꯔꯣꯅ ꯍꯥꯏꯕꯗꯣ ꯅꯣꯏꯔꯝꯗꯒꯤ ꯑꯣꯏꯅ ꯂꯩꯔꯒꯦꯅ ꯑꯩ ꯂꯩꯔꯛꯇ꯭ꯔꯤ ꯂꯩꯗ꯭ꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯁꯤ ꯎꯅꯔꯤꯁꯤꯅ ꯑꯔꯣꯏꯕꯁꯨ ꯅꯠꯇꯦ ꯃꯊꯪ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯐꯅꯤꯗ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯩꯔꯝꯒꯦ ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝꯒꯦꯔꯣ ꯇꯟꯒꯗ꯭ꯔꯣ ꯇꯜꯂꯣꯏꯌꯦ ꯑꯗꯣ ꯊꯨꯅ ꯂꯥꯛꯑꯣ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏꯕ ꯍꯣꯏ ꯂꯥꯛꯀꯦ ꯏꯇꯥꯎ ꯑꯁꯤꯗ ꯑꯝꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯆꯥꯄꯣꯠ ꯌꯣꯟꯐꯝ ꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯤꯡꯈꯩ ꯈꯥꯎꯖꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ ꯂꯩꯁꯅꯥꯗ ꯑꯆꯥꯄꯣꯠ ꯃꯌꯨꯝꯗꯨ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥꯒ ꯇꯕꯥꯕꯤꯒꯁꯨ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯂꯩꯁꯅꯥ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ ꯕꯦꯝꯃ ꯅꯪꯅ ꯅꯋꯥ ꯎꯅꯔꯒ ꯑꯩ ꯅꯣꯏꯅ ꯃꯤꯍꯨꯜ ꯁꯨꯗꯤ ꯃꯇꯨꯡꯗꯗꯤ ꯑꯩ ꯌꯥꯎꯕ ꯉꯝꯃꯣꯏꯀꯣ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯎꯈ꯭ꯔꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯍꯣꯏ ꯏꯕꯦꯝꯃ ꯃꯊꯪꯗꯩꯗꯤ ꯏꯊꯟꯗ ꯑꯗꯨꯝ ꯊꯣꯛꯆꯔꯒꯦ ꯁꯦ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯍꯧꯋꯣ ꯅꯣꯏ ꯏꯃꯥ ꯍꯣꯏꯅ ꯍꯪꯉꯁꯨ ꯂꯝꯕꯤ ꯆꯠꯄꯗ ꯁꯦꯜ ꯇꯥꯔꯝꯃꯦ ꯑꯗꯨꯗꯒꯤ ꯂꯩꯊꯣꯔꯛꯏꯅꯦꯅ ꯈꯨꯝꯃꯨ ꯆꯠꯂꯦ ꯑꯩꯁꯨ ꯍꯣꯏ ꯍꯣꯏ ꯍꯔꯥꯎꯅꯒ ꯆꯠꯈ꯭ꯔꯤꯁꯤ ꯆꯍꯤꯅ 15 ꯁꯨꯗ ꯉꯥꯏꯔꯤ ꯏꯔꯥꯡꯒꯤ ꯃꯩꯅꯦ ꯁꯤꯁꯨ ꯑꯩ ꯃꯥꯒ ꯌꯥꯝ ꯇꯣꯏꯅ ꯄꯨꯟꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯏꯔꯥꯡꯒꯤ ꯋꯥꯈꯜ ꯆꯨꯔꯛꯀꯅꯤꯕ ꯂꯩꯁꯅꯥꯗꯣ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯊꯣꯏꯕꯤꯁꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯆꯦ ꯊꯣꯏꯕꯤ ꯑꯩ ꯍꯜꯂꯛꯑꯦ ꯌꯦꯡꯉꯣ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯐꯖꯅ ꯆꯥꯊ ꯌꯥꯔꯅꯤ ꯆꯥꯅꯤ ꯅꯈꯣꯏ ꯏꯃꯥꯅ ꯀꯧꯈꯤꯕꯅꯤ ꯅꯌꯨꯝꯗ ꯆꯪꯉꯒꯅꯦ ꯍꯪꯉꯨꯁꯨ ꯆꯠꯂꯨ ꯍꯣꯏ ꯆꯪꯉꯨꯔꯒꯦ ꯐꯅꯦꯛꯁꯦ ꯑꯝꯇ ꯍꯣꯡꯗꯣꯛꯑꯒꯦ ꯑꯆꯥꯄꯣꯠꯁꯤꯡꯁꯦ ꯐꯃꯨꯡꯗ ꯊꯝꯂꯝꯒꯦꯀꯣ ꯅꯪ ꯄꯨꯕ ꯌꯥꯔꯗꯤ ꯄꯨꯈꯣ ꯑꯁꯨꯛ ꯌꯥꯝꯕꯁꯤ ꯀꯃꯥꯏꯅ ꯄꯨꯁꯤꯟꯗꯣꯏꯅꯣ ꯏꯃꯥꯅ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯈ꯭ꯔꯅꯤ ꯅꯣꯏꯗ ꯑꯗꯨꯝ ꯊꯝꯒꯦꯕ ꯅꯪꯁꯨ ꯆꯥꯅꯤꯡꯉꯗꯤ ꯑꯗꯨꯝ ꯆꯥꯎ ꯂꯝ ꯌꯥꯝ ꯍꯦꯟꯒꯅꯨꯀꯣ ꯅꯪ ꯆꯠꯂꯣ ꯐꯅꯦꯛꯇꯣ ꯍꯣꯡꯗꯣꯛꯎꯔꯣ ꯂꯩꯁꯅꯥ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯥꯅ ꯉꯁꯥꯏ ꯁꯦꯠꯂꯛꯄ ꯐꯅꯦꯛꯇꯨ ꯍꯣꯡꯗꯣꯛꯂꯒ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯃꯥꯁꯨ ꯃꯥꯡꯒꯣꯜꯗ ꯁꯦꯜ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦ ꯅꯪ ꯀꯥꯏ ꯆꯠꯂꯨꯏ ꯀꯩꯁꯨꯝ ꯆꯠꯇꯦꯅ ꯆꯠꯇ꯭ꯔꯒ ꯉꯁꯥꯏꯗꯤ ꯀꯧꯕꯗꯨ ꯇꯥꯗꯕ꯭ꯔꯥ ꯊꯣꯏꯕꯤꯅꯁꯨ ꯃꯣꯏꯗꯗꯤ ꯂꯩꯇꯦꯅ ꯈꯨꯝꯃꯛꯏ ꯀꯥꯏ ꯆꯠꯂꯨꯒꯦ ꯆꯥꯛ ꯇꯣꯛꯑꯒ ꯇꯕꯥꯕꯤ ꯍꯣꯏꯗ ꯁꯨꯝ ꯆꯠꯂꯨꯕꯅꯤ ꯀꯩꯒꯤꯅꯣ ꯑꯩ ꯀꯧꯔꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯩ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯑꯃꯨꯛ ꯆꯠꯇꯧꯔꯕꯅꯤ ꯅꯄꯥꯗꯤ ꯌꯨꯝꯗ ꯂꯩꯒꯅꯤ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗꯣ ꯂꯩꯕꯥꯛ ꯇꯧꯍꯧꯕꯅꯤ ꯌꯨꯝꯗ ꯂꯩꯌꯨꯀꯣ ꯅꯪ ꯀꯣꯏꯆꯠ ꯆꯠꯀꯅꯨ ꯍꯣꯏ ꯕꯩꯃ ꯆꯠꯂꯣꯏꯌꯦ ꯆꯠꯇꯕꯩꯔꯥ ꯑꯩꯅ ꯀꯧꯕ ꯇꯥꯗ꯭ꯔꯤꯗꯣ ꯍꯧꯖꯤꯛꯇꯤ ꯇꯥꯔꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯏꯁꯧꯗꯣ ꯂꯥꯡꯗꯨꯒꯤ ꯇꯧ ꯂꯩꯅꯤꯕ ꯑꯗꯣ ꯏꯃꯥ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯐꯨꯔꯤꯠ ꯑꯝꯇ ꯂꯩꯒꯦ ꯀꯥꯏꯗꯩ ꯁꯦꯜꯅೋ ꯂꯩꯇꯦ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯂꯩꯔꯤꯁꯤꯡꯗꯣ ꯑꯗꯨꯝ ꯂꯤꯠꯂꯨ ꯀꯥꯟꯅꯗꯕꯗ ꯁꯦꯜ ꯌꯥꯝ ꯅꯤꯔꯛꯀꯅꯨ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯌꯨꯝꯗ ꯂꯩꯌꯨꯀꯣ ꯁꯥꯗꯧꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯅꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯏꯆꯦ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯂꯨꯗꯣꯏꯅꯤ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯗꯣꯏꯅꯤ ꯏꯃꯥꯒ ꯄꯥꯕꯒꯤꯒꯁꯨ ꯊꯤꯜꯂꯛꯀꯦ ꯆꯥꯛꯇꯣ ꯊꯣꯡꯉꯝꯃꯨ ꯅꯄꯥ ꯏꯕꯥꯅꯤꯒꯤ ꯏꯟꯁꯥꯡ ꯊꯣꯡꯅꯗꯅꯕ ꯊꯤꯜꯂꯛꯎ ꯊꯔꯣꯏꯗꯣ ꯌꯥꯝꯈꯤꯗꯥꯏꯅꯦ ꯍꯣꯏ ꯌꯥꯝꯃꯦ ꯑꯗꯣ ꯏꯃꯥ ꯁꯦꯜ ꯈꯤꯇ ꯄꯤꯌꯨꯗ ꯀꯗꯥꯏꯗꯩ ꯁꯦꯜꯅꯣ ꯂꯩꯇꯦ ꯅꯪ ꯑꯉꯥꯡꯅ ꯁꯦꯜ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯑꯩꯕꯨ ꯆꯩ ꯆꯥꯕ ꯁꯣꯏꯔꯣꯏ ꯆꯠꯂꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯩ ꯊꯣꯛꯑꯕꯅꯤ ꯕꯤꯅꯨꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯍꯥ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯅꯥ ꯏꯁꯧ ꯂꯥꯡꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯩꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯁꯦꯜ ꯍꯥꯏꯕꯗ ꯁꯨꯛꯄꯤ ꯄꯤꯔꯣꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯍꯥꯟꯗ ꯇꯛꯂꯨꯕ ꯆꯦꯡ ꯕꯣꯔꯥꯁꯤꯗꯒꯤ ꯈꯥꯏꯗꯣꯛꯂꯒ ꯇꯥꯏꯊꯣꯛꯄ ꯇꯥꯕꯅꯤ ꯄꯥꯕ ꯏꯃꯨꯡꯗ ꯆꯪꯉꯛꯇ꯭ꯔꯤꯀꯥꯟꯗ ꯑꯝꯇ ꯈꯔ ꯊꯨꯅ ꯈꯥꯏꯗꯣꯛꯍꯧꯒꯦ ꯂꯩꯁꯅꯥꯗꯣ ꯕꯣꯔꯥꯗꯒꯤ ꯆꯦꯡ ꯈꯔ ꯈꯥꯏꯗꯣꯛꯏ ꯈꯥꯎ ꯃꯆꯥ ꯑꯃꯗ ꯆꯦꯡꯗꯣ ꯍꯥꯞꯂꯒ ꯐꯤ ꯑꯃꯅ ꯌꯣꯝꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯊꯣꯏꯕꯤ ꯍꯣꯏꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯊꯕ ꯃꯃꯥ ꯃꯆꯥꯁꯨ ꯃꯥꯡꯒꯣꯜꯗꯨꯗ ꯂꯩꯔꯤ ꯏꯅꯦ ꯆꯦꯡꯁꯤ ꯅꯣꯏꯗ ꯉꯥꯛꯇ ꯊꯝꯒꯦ ꯂꯩꯁꯅꯥ ꯅꯪꯀꯣ ꯅꯣꯡꯃꯗꯤ ꯅꯃꯥ ꯍꯣꯏꯅ ꯈꯪꯂꯛꯄꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯉꯥꯡꯒꯅꯤꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯃꯥꯗ ꯐꯖꯅ ꯁꯦꯜ ꯄꯤꯌꯣꯏꯗꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯅꯪꯕꯣ ꯑꯁ ꯌꯥꯗꯕꯩꯅꯤ ꯏꯅꯦ ꯏꯃꯥ ꯍꯣꯏꯅ ꯀꯩꯁꯨꯝ ꯈꯪꯉꯣꯏ ꯅꯣꯏꯅꯗ ꯍꯥꯏꯗꯣꯔꯛꯀꯅꯨ ꯑꯋꯥꯡ ꯏꯃꯥꯕꯣꯛ ꯍꯣꯏꯗꯁꯨ ꯑꯩꯅ ꯍꯥꯏꯗꯣꯔꯛꯀꯅꯨꯅ ꯍꯥꯏꯕꯅꯤ ꯀꯩꯁꯨꯝ ꯍꯥꯏꯗꯣꯔꯛꯑꯣꯏꯕ ꯃꯅꯤꯡꯒꯤ ꯏꯗꯣꯝꯆꯥꯁꯨ ꯍꯥꯏꯗꯣꯛꯑꯣꯏꯅ ꯍꯥꯏꯕꯅꯤ ꯀꯩꯝ ꯇꯧꯔꯣꯏ ꯁꯦꯜ ꯈꯤꯇꯪ ꯄꯤꯌꯣ ꯍꯥꯏꯕꯗꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯩꯁꯨ ꯐꯨꯔꯤꯠ ꯐꯤ ꯂꯩꯅꯤꯡꯉꯤ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯇꯧ ꯇꯥꯕ ꯍꯣꯏꯗ ꯅꯈꯣꯏ ꯅꯃꯥꯁꯤꯁꯨ ꯃꯁꯥꯒꯤ ꯁꯦꯜ ꯈꯖꯤꯛꯇ ꯐꯥꯎ ꯈꯥꯏꯗꯣꯛꯅꯤꯡꯗꯦ ꯅꯪꯁꯨ ꯆꯥꯎꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯏꯟꯈꯠꯂꯛꯄꯒꯤ ꯆꯥꯅꯤꯡꯕ ꯃꯇꯝꯅꯤꯗꯣ ꯑꯗꯨꯅ ꯅꯪꯒꯤ ꯑꯉꯝꯕ ꯄꯥꯝꯕꯩ ꯇꯧꯖꯕꯅꯤ ꯅꯠꯇ꯭ꯔꯣ ꯍꯩ ꯆꯦꯡꯗꯣ ꯌꯥꯝ ꯀꯨꯏꯅ ꯊꯝꯒꯅꯨꯀꯣ ꯍꯣꯏ ꯊꯝꯃꯣꯏꯌꯦ ꯏꯅꯦ ꯍꯣꯏꯁꯨ ꯀꯧꯇꯥ ꯑꯃꯅꯤ ꯂꯧꯑꯣ ꯂꯧꯔꯣꯏ ꯑꯩ ꯂꯧꯅꯤꯡꯗꯦ ꯍꯌꯦꯡꯋꯥꯏ ꯅꯃꯥꯅ ꯈꯪꯉꯛꯀꯥꯟꯗꯅꯦ ꯉꯥꯡꯕꯗꯣ ꯇꯥꯅꯤꯡꯗꯦ ꯀꯩꯁꯨꯝ ꯈꯪꯉꯣꯏ ꯃꯤ ꯅꯣꯏꯗ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯒ ꯀꯧꯇꯥ ꯑꯃꯅꯤ ꯂꯧꯑꯣ ꯏꯆꯦ ꯊꯣꯏꯕꯤꯒꯤ ꯐꯤ ꯁꯥꯕꯒꯤ ꯁꯦꯜ ꯐꯪꯉꯀꯥꯟꯗ ꯄꯤꯔꯛꯑꯣ ꯑꯩ ꯈꯥꯏꯗꯣꯛꯄꯤꯔꯝꯃꯒꯦ ꯊꯕꯥꯅ ꯍꯥꯏꯕ ꯋꯥꯒ ꯇꯥꯗꯈꯩ ꯂꯩꯁꯅꯥꯅ ꯉꯝꯗꯨꯅ ꯆꯦꯡ ꯀꯧꯇꯥ 3 ꯈꯥꯏꯗꯣꯛꯂꯝꯃꯤ
ꯑꯗꯨꯒ ꯈꯥꯎ ꯃꯆꯥꯗꯨ ꯊꯅꯝꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯅꯣꯡꯃꯗꯤ ꯃꯃꯥꯅ ꯁꯣꯏꯗꯅ ꯈꯪꯂꯛꯄ ꯁꯣꯏꯔꯣꯏꯀꯣ ꯁꯦ꯫ ꯏꯟꯗꯣꯝꯆꯥꯗꯤ ꯌꯨꯝꯗꯁꯨ ꯄꯥꯛꯅ ꯂꯩꯇꯅ ꯀꯃꯥꯏꯅ ꯈꯪꯗꯧꯔꯤꯒꯦ? ꯁꯤꯡꯈ꯭ꯔꯕ ꯑꯉꯥꯡ ꯈꯪꯉꯁꯨ ꯀꯣꯟꯅ ꯈꯪꯒꯗ꯭ꯔꯥ? ꯑꯗꯨ ꯏꯃꯥ, ꯑꯁꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯆꯪꯕꯁꯦ ꯇꯧꯅꯨꯅ ꯈꯔ ꯍꯥꯏꯌꯨ꯫ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯤꯁꯤꯡꯁꯦ ꯏꯟꯗꯣꯝꯆꯥꯅ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯉꯥꯡꯗꯕ ꯃꯥꯟꯈꯤꯅꯤ꯫ ꯍꯥꯏꯔꯁꯨ ꯉꯥꯡꯂꯁꯨ ꯂꯧꯗꯦ, ꯑꯉꯥꯡꯅꯤ ꯀꯥꯏꯅ꯫ ꯍꯥꯏꯔꯕꯅꯤ ꯑꯩꯁꯨ ꯇꯣꯏꯅ ꯂꯥꯛꯄꯗꯣ ꯇꯧꯒꯅꯣꯅ꯫ ꯃꯃꯥꯁꯤꯅ ꯑꯩꯈꯣꯏꯗ ꯄꯣꯠ ꯍꯣꯜꯂꯒ ꯄꯨꯕ ꯃꯥꯜꯂꯝꯗꯣꯏꯅꯤ꯫ ꯂꯩꯁꯅꯥꯁꯤꯁꯨ ꯑꯅꯝ ꯐꯖꯅ ꯀꯜꯂꯤ꯫ ꯌꯦꯡꯉꯨ ꯃꯥꯅ ꯍꯥꯏꯔꯤꯁꯤꯡꯗꯣ꯫ ꯑꯩꯈꯣꯏ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯗ ꯑꯩꯈꯣꯏꯗ ꯆꯪꯂꯛꯑꯣꯏ ꯀꯥꯏꯅ ꯍꯥꯏꯔꯤꯗꯣ꯫ ꯑꯩꯅ ꯏꯆꯥꯗꯧꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯃꯥꯁꯨ ꯌꯥꯔꯦꯅ ꯄꯪꯇꯧꯗ ꯇꯧꯔꯤꯕꯅꯤ꯫ ꯉꯥꯡꯉꯁꯨ ꯂꯧꯗꯦ, ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯁꯤꯅ꯫ ꯇꯧꯕ ꯇꯧꯗꯕ ꯑꯩ ꯈꯪꯗꯦꯀꯣ, ꯉꯥꯡꯉꯣ ꯍꯥꯏꯁꯤꯅꯤ꯫ ꯑꯉꯥꯡꯁꯤꯅ ꯑꯁꯤꯗ ꯆꯠꯂꯨꯁꯤ ꯑꯗꯥꯗ ꯆꯠꯂꯨꯁꯤ ꯍꯥꯏꯔꯁꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯝ ꯌꯥꯈꯤ꯫ ꯍꯌꯦꯡꯋꯥꯏ ꯃꯃꯥꯅ ꯋꯥ ꯉꯥꯡꯂꯛꯄꯗꯗꯤ ꯈꯨꯝꯕ ꯉꯝꯖꯔꯣꯏꯁꯤꯅꯤ꯫ ꯆꯠꯂꯣꯏ ꯌꯥꯔꯣꯏ ꯍꯥꯏꯔꯁꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯅ ꯑꯗꯨꯝ ꯂꯩꯅꯦ꯫ ꯃꯥꯅ ꯍꯦꯛ ꯉꯝꯗ꯭ꯔꯤꯈꯩ ꯏꯅꯦ ꯏꯅꯦꯗꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕ꯫ ꯑꯩꯅꯁꯨ ꯍꯥꯏꯗꯣꯏꯅꯤ, ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯕꯨ ꯌꯥꯎꯍꯜꯂꯛꯀꯅꯣ ꯍꯥꯏꯗꯅ ꯍꯥꯏꯗꯣꯏꯅꯤ ꯑꯩꯅ꯫ ꯑꯄꯪꯕꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯣꯏꯕꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯤ ꯁꯥꯕꯗꯨ ꯃꯈꯥ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥꯗꯨ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯈꯩ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯃꯅꯤꯡ ꯇꯝꯅ ꯇꯧꯔꯤ꯫ ꯅꯨꯄꯥ ꯎꯅꯕꯁꯨ ꯇꯣꯏꯃꯟꯕꯅ ꯂꯩꯀꯥꯏ ꯃꯤꯅ ꯃꯃꯥꯗ ꯋꯥꯔꯤ ꯁꯥꯔꯛꯄ ꯌꯥꯎꯏ꯫ ꯃꯥꯒꯤ ꯀꯥꯗꯅꯤ ꯃꯃꯥꯅ ꯂꯩꯁꯅꯥꯗ ꯆꯩ꯫ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯥ ꯀꯣꯏꯕ ꯃꯇꯝꯂꯣ? ꯍꯥ? ꯃꯤꯅ ꯇꯝꯃꯛꯏꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦꯅꯦ ꯁꯤꯅ꯫ ꯅꯃꯤꯠꯇꯣ ꯀꯥꯡꯊꯣꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯔ ꯀꯩꯗꯧꯗꯣꯏꯕ? ꯍꯥ? ꯅꯌꯨꯝ ꯄꯥꯜꯂꯒ ꯅꯄꯨꯟꯁꯤꯗꯣ ꯂꯃꯈꯥꯡꯗ ꯂꯣꯏꯁꯤꯟꯅꯕ ꯁꯤꯜꯂꯤꯕ꯭ꯔꯣ? ꯑꯩ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯈ꯭ꯔꯕ? ꯅꯨꯄꯥ ꯀꯣꯏꯔꯒ ꯌꯨꯝ ꯄꯥꯟꯅꯤꯗꯤ ꯀꯅꯥ ꯍꯥꯏꯒꯦ? ꯑꯇꯩꯅ ꯇꯧꯔꯁꯨ ꯑꯩꯗꯤ ꯇꯧꯔꯣꯏ꯫ ꯃꯤ ꯑꯩꯒꯤ ꯃꯇꯝ ꯌꯧꯖꯔꯛꯄꯒꯤ ꯑꯩꯁꯨ ꯅꯨꯄꯥ ꯀꯣꯏꯅꯤꯡꯉꯤꯅꯤ꯫ ꯅꯣꯏꯗꯤ ꯅꯍꯥꯟꯋꯥꯏ ꯁꯨꯝꯕ ꯃꯇꯝꯁꯤ ꯀꯥꯜꯂꯛꯄ꯭ꯔꯣ? ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯆꯤꯟꯁꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎ ꯍꯪꯒꯅ ꯈꯨꯝꯃꯤꯅꯦ꯫ ꯍꯩ ꯋꯥꯔꯛꯇꯕꯤ, ꯅꯪ ꯍꯧꯖꯤck ꯅꯨꯄꯥ ꯀꯣꯏꯕ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯕꯤꯕꯅꯤꯅꯦꯍꯦ꯫ ꯁꯣꯏꯔꯛꯄ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯅ ꯍꯧꯖꯤꯛꯇꯒꯤ ꯏꯔꯥꯡ ꯇꯧꯗꯅ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯗꯧꯔꯤꯒꯦ? ꯍꯥ? ꯂꯕꯨꯛ ꯃꯌꯥꯏꯗ ꯁꯜꯂ ꯇꯥꯒꯦꯗꯅꯤ ꯈꯪꯉꯕ? ꯆꯅꯐꯝ ꯈꯪꯉꯣꯏꯗꯧꯔꯤꯕ ꯈꯪꯉꯤꯗꯅ? ꯃꯅꯤꯡꯒꯤ ꯊꯦꯟꯊꯦꯟꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯏꯈꯠ ꯈꯠꯈꯩ ꯃꯋꯥ ꯅꯥꯏꯔꯨꯔꯒ ꯍꯧꯖꯤꯛꯅ ꯍꯜꯂꯛꯂꯒ ꯂꯩꯔꯤꯁꯦ꯫ ꯅꯥꯀꯟꯗꯁꯨ ꯆꯦꯂꯨꯔꯕꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯎꯔꯤꯕ ꯅꯠꯇ꯭ꯔꯕ? ꯑꯁꯨꯃꯥꯏꯅ ꯅꯄꯨꯟꯁꯤꯗꯨ ꯆꯅꯐꯝ ꯈꯪꯗꯅ ꯂꯩꯗꯧꯔꯤꯕ ꯈꯪꯉꯕ? ꯇꯥꯅꯤꯡꯗꯦ ꯏꯃꯥ, ꯑꯩꯁꯨ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯏ꯫ ꯅꯨꯄꯥ ꯀꯣꯏꯔꯒ ꯃꯣꯏꯒꯤ ꯑꯗꯨꯃꯥꯏ ꯍꯦꯛꯇ ꯇꯧꯔꯗ꯭ꯔꯣ? ꯃꯤ ꯑꯃꯒ ꯑꯃꯒ ꯂꯣꯏꯅ ꯃꯥꯟꯅꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯊꯥꯗꯣꯛ꯫ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯃꯣꯏꯗꯧꯅꯗꯤ ꯇꯧꯔꯣꯏ꯫ ꯑꯣ ꯐꯩ ꯐꯩ, ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯖꯍꯧꯔꯤꯁꯤꯅꯤꯀꯣ, ꯀꯔꯤꯒꯨꯝꯕ ꯂꯝ ꯍꯦꯟꯗꯅ ꯆꯦꯟ ꯆꯣꯡ ꯇꯧꯈ꯭ꯔꯦꯗꯅ ꯌꯨꯝꯗ ꯆꯪꯍꯟꯗ꯭ꯔꯦ꯫ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯅ ꯑꯔꯣꯏꯕ꯫ ꯑꯩꯅ ꯍꯟꯅ ꯌꯦꯡꯂꯛꯀꯅꯤ ꯈꯟꯒꯅꯨꯍꯦ ꯅꯪ, ꯈꯟꯒꯅꯨ꯫ ꯃꯃꯥꯅ ꯍꯥꯏꯕ ꯂꯧꯗꯕ ꯃꯆꯥꯁꯤꯅ ꯀꯌꯥꯝ ꯐꯗꯧꯔꯤꯒꯦ? ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯁꯨ ꯉꯝꯗꯦꯕ꯫ ꯍꯩ ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯎ꯫ ꯉꯁꯤꯗꯒꯤ ꯅꯪ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯂꯥꯎꯋꯣ ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯎ꯫ ꯂꯩꯁꯅꯥꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯁꯅꯥꯗꯨ ꯃꯈꯣꯏꯒꯤ ꯂꯩꯔꯛꯇꯨꯗ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯤꯉꯩ ꯃꯃꯥꯅ ꯆꯪꯂꯛꯇꯨꯅ ꯃꯁꯝꯗꯨ ꯐꯣꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯁꯨꯃꯥꯡꯗꯒꯤ ꯃꯥꯡꯒꯣꯜ ꯇꯥꯅ ꯏꯟꯁꯤꯜꯂꯛꯏ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯨ ꯎꯁꯤꯠꯇꯕ ꯅꯪ! ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯥ ꯎꯅꯔꯝꯃꯤꯁꯦ ꯀꯔꯤ ꯑꯣꯛꯇꯕꯗꯤ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯍꯥ? ꯍꯩ ꯑꯣꯛꯇꯕꯤ! ꯅꯪꯗꯧꯅ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯑꯝꯇ ꯇꯧꯗꯦꯅꯦ꯫ ꯑꯩꯅ ꯅꯨꯄꯥ ꯎꯅꯔꯒ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯎꯅꯗꯧꯗꯣ ꯅꯪꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ? ꯃꯁꯤ ꯃꯆꯤꯟꯁꯤ ꯌꯥꯝ ꯈꯨꯝꯅꯤꯡꯉꯗꯤ ꯊꯥꯖꯟꯒꯦꯗꯦ ꯍꯦ! ꯍꯥꯏ! ꯈꯪꯕ꯭ꯔꯥ ꯅꯪ? ꯅꯋꯥꯗꯣ ꯍꯧꯖꯤꯛ ꯀꯣꯏꯍꯧꯗ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯥ ꯅꯪ? ꯃꯅꯤꯡꯂꯣꯝꯒꯤ ꯔꯥꯅꯤꯗꯧꯅ ꯉꯟꯇꯥ ꯅꯌꯨꯝ ꯄꯥꯜꯂꯒ ꯅꯆꯥ ꯑꯃ ꯄꯣꯛꯊꯣꯛꯂꯒ ꯍꯜꯂꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥ? ꯂꯝ ꯑꯁꯨꯛ ꯍꯦꯟꯕ ꯑꯉꯥꯡꯁꯤꯕꯨ ꯀꯔꯝꯕꯅꯣ ꯁꯤꯕꯣ? ꯃꯁꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯆꯦꯂꯨꯔꯕꯤ ꯆꯟꯅꯗꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯃꯣꯏꯗꯧꯅ ꯇꯧꯗꯅꯕ ꯍꯣꯠꯅꯋꯣ꯫ ꯑꯁꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏꯗꯧ, ꯅꯨꯄా ꯀꯅꯥꯅꯁꯨ ꯂꯧꯕꯤꯔꯔꯣꯏꯗꯧ ꯈꯪꯂꯕ꯭ꯔꯥ? ꯏꯃꯥ, ꯋꯥ ꯉꯥꯡꯕꯗ ꯃꯤ ꯄꯛꯑꯒ ꯉꯥꯡꯕꯗꯣ ꯇꯧꯔꯛꯀꯅꯨ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯉꯥꯡꯒꯦꯁꯨ ꯑꯩꯗ ꯑꯗꯨꯝ ꯉꯥꯡꯉꯨ, ꯃꯤ ꯄꯛꯑꯣ ꯍꯥꯏꯗꯤ꯫ ꯍꯩ ꯑꯄꯪ! ꯃꯤ ꯄꯛꯑꯒ ꯉꯥꯡꯕ ꯅꯠꯇꯦꯅꯦ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯤꯅꯤ ꯃꯤ ꯏꯃꯥꯒꯤꯁꯦ꯫ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯕꯗ ꯃꯤꯒꯤ ꯑꯁꯣꯏꯕꯗꯣ ꯄꯨꯊꯣꯛꯂꯒ ꯉꯥꯡꯅꯕ꯭ꯔꯣ? ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯒ ꯏꯃꯥꯁꯦ ꯌꯥꯝ ꯐꯔꯦ ꯍꯥꯏꯅꯤꯡꯉꯤꯔꯣ? ꯐꯩ, ꯑꯩꯃꯨꯛ ꯐꯕꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯅꯕꯨ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯣ, ꯅꯄꯨꯟꯁꯤꯗꯣ ꯃꯥꯏ ꯄꯥꯛꯅꯕ꯫ ꯅꯃꯥ ꯑꯩꯉꯣꯟꯗ ꯂꯥꯜꯂꯒ ꯀꯔꯤꯗ ꯅꯨꯡꯉꯥꯏꯗꯧꯔꯤꯒꯦ ꯅꯪ ꯋꯥꯔꯛꯇꯕꯤ? ꯂꯥꯟꯒꯦꯔꯥ ꯂꯥꯟꯂꯣꯏꯔꯥ ꯑꯩꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯅꯤ꯫ ꯁꯤꯗ ꯅꯣꯏꯅ ꯑꯩꯕꯨ ꯈꯥꯝꯕꯒꯤ ꯅꯊꯧꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯕꯗ ꯏꯃꯥꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯔꯝꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ
ꯃꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯈꯩ ꯊꯥꯖꯤꯜꯂꯛꯏ꯫ ꯃꯄꯥ ꯇꯣꯃꯥꯁꯨ ꯆꯪꯂꯛꯇꯨꯅ ꯈꯥꯝꯕꯗꯤ ꯂꯥꯏꯔꯗꯅ ꯐꯨ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯤ꯫ ꯂꯩꯁꯅꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨ ꯊꯕꯥꯁꯨ ꯇꯥꯔꯗꯨꯅ ꯈꯥꯝꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯁꯅꯥꯕꯨ ꯆꯤꯡꯊꯣꯛꯂꯒ ꯊꯕꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯍꯜꯂꯤ꯫ ꯀꯔꯤꯅꯣꯅꯦ ꯕꯦꯅꯨ, ꯑꯉꯥꯡꯕ ꯑꯁꯨꯛ ꯊꯤꯅ ꯐꯨꯅꯕ ꯍꯧꯅꯕ꯭ꯔꯣ? ꯅꯤꯡꯊꯤꯅ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦ꯫ ꯏꯆꯦ, ꯑꯉꯥꯡ ꯐꯨꯕꯗ ꯈꯥꯝꯒꯅꯨ, ꯂꯝ ꯍꯦꯜꯂꯤꯉꯩꯗ ꯐꯨꯍꯧꯗꯅ ꯀꯔꯝꯕ ꯀꯥꯟꯗ ꯐꯨꯗꯧꯔꯤꯅꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯇꯩꯅ ꯅꯥꯎ ꯆꯪꯗꯅ ꯑꯉꯥꯡꯁꯤꯗ ꯀꯥꯎꯕꯋꯣ ꯅꯦꯠꯄꯋꯣ ꯇꯧꯔꯤꯕꯗꯣ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯐꯖꯅ ꯑꯗꯨꯝ ꯉꯥꯡꯅꯕ ꯀꯩꯗꯧꯒꯦ ꯅꯣꯏꯕꯨ? ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗꯕꯒꯤꯅꯤ ꯑꯩꯅ ꯈꯨꯠ ꯌꯥꯎꯔꯤꯕꯁꯦ꯫ ꯌꯦꯡꯉꯣ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯥ ꯎꯅꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯣ, ꯅꯨꯄꯥ ꯎꯅꯔꯒ ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯐꯖꯅ ꯍꯥꯏꯗꯣꯏꯅꯣ ꯏꯆꯦ? ꯁꯤꯁꯨ ꯑꯝꯇ ꯈꯜꯂꯒ ꯌꯦꯡꯉꯣ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯎꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯨꯃꯤꯗꯥꯡ ꯎꯅꯔꯝꯃꯦ, ꯋꯥ ꯂꯣꯏꯔꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟꯁꯨ ꯊꯣꯛꯍꯟꯗꯅ ꯃꯁꯤ ꯃꯆꯤꯟ ꯈꯨꯝꯃꯤꯁꯤꯃꯁꯦ ꯃꯃꯥ ꯑꯩꯁꯤ ꯊꯥꯖꯤꯟꯈꯤꯗꯣ ꯃꯁꯦ꯫ ꯉꯥꯏꯈꯣ ꯇꯣꯃꯥ, ꯑꯉꯥꯡꯗ ꯑꯃꯨꯛꯇ ꯐꯨꯈꯤꯅꯨ, ꯐꯨꯔꯒ ꯐꯒꯗꯕ ꯅꯠꯇꯦꯅꯤ ꯅꯈꯣꯏꯕꯨ꯫ ꯇꯞꯅ ꯏꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯕꯅꯤ꯫ ꯈꯨꯠ ꯍꯥꯟꯅ ꯌꯥꯎꯔꯒ ꯑꯉꯥꯡꯁꯤ ꯁꯣꯛꯂ ꯄꯜꯂꯒ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ? ꯁꯣꯛꯀꯦꯔ ꯁꯤꯒꯦꯔ ꯃꯥꯅ ꯂꯝꯍꯦꯟꯕꯒꯤꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯋꯥ ꯍꯥꯏꯈ꯭ꯔꯦ, ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯈꯨꯠ ꯌꯥꯎꯕꯅꯤ꯫ ꯁꯤꯗ ꯏꯇꯩꯃꯅ ꯈꯥꯝꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ, ꯏꯆꯥ ꯋꯥꯔꯛꯆꯕꯅꯤ꯫ ꯅꯆꯥ ꯋꯥꯔꯛꯆꯕꯅꯤ ꯑꯩꯁꯨ ꯈꯪꯏ, ꯃꯥꯁꯨ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯈꯨꯠ ꯍꯜꯂꯛꯂꯔꯣꯏꯗꯕ ꯑꯉꯥꯡꯁꯤꯗ ꯐꯨꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯏꯆꯦꯅ ꯑꯉꯥꯡꯁꯦ ꯌꯥꯝ ꯀꯟꯈꯠꯂꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯅ ꯁꯣꯏꯔꯛꯄꯗ ꯏꯆꯦꯗ ꯇꯥꯏꯅꯔꯦ꯫ ꯑꯩꯅ ꯏꯆꯦꯗ ꯇꯥꯏꯅꯅꯤ, ꯋꯥ ꯂꯣꯏꯔꯦ꯫ ꯇꯥꯏꯅꯒꯗꯧꯅꯤ, ꯏꯆꯥ ꯋꯥꯔꯛꯄꯗ ꯃꯥꯅ ꯈꯥꯝꯂꯕꯅꯤꯅꯅꯦ ꯇꯥꯏꯅꯒꯗꯧꯅꯤ꯫ ꯍꯥꯏꯕꯗ ꯂꯧꯗꯕ ꯃꯆꯥꯅꯤꯅ ꯌꯨꯝꯗꯁꯨ ꯆꯪꯍꯜꯂꯣꯏ꯫ ꯀꯗꯥꯏꯗꯅꯣ? ꯃꯋꯥꯒꯤ ꯃꯌꯨꯝꯗꯔ ꯀꯩꯅꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯌꯨꯝꯗ ꯆꯪꯍꯜꯂꯣꯏꯀꯣ, ꯆꯪꯍꯜꯂꯣꯏ ꯍꯥꯏꯔꯤꯕꯁꯤ꯫ ꯐꯔꯦ, ꯅꯈꯣꯏꯅ ꯆꯪꯍꯜꯂꯣꯏ ꯍꯥꯏꯕ ꯅꯆꯥꯁꯤ ꯑꯩꯅ ꯌꯨꯝꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯇꯥꯔꯦ꯫ ꯕꯦꯝꯃ, ꯂꯩꯁꯅꯥ, ꯂꯥꯛꯑꯣ, ꯏꯅꯦ ꯍꯣꯏꯗ ꯂꯩꯔꯨꯔꯁꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯊꯕꯥꯅ ꯂꯩꯁꯅꯥ ꯄꯨꯔꯒ ꯆꯠꯈꯤꯕꯗꯨꯗ ꯕꯦꯅꯨꯗ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯏꯆꯦꯅ ꯂꯩꯍꯟꯅꯤꯅ ꯄꯨꯈ꯭ꯔꯕꯅꯤꯅ ꯉꯝꯅꯕ ꯌꯣꯛꯎꯀꯣ, ꯍꯌꯦꯡꯋꯥꯏ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯡꯍꯟꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯀꯌꯥꯗ ꯂꯝ ꯍꯦꯜꯂꯤꯕ ꯑꯉꯥꯡꯗꯨ ꯌꯦꯡꯉꯨꯅꯦ, ꯄꯨꯈꯤꯕꯁꯤꯗ ꯌꯨꯝꯗ ꯂꯩꯍꯧꯒꯦꯅ ꯍꯥꯏꯗꯦꯅꯦ꯫ ꯍꯥꯏꯗꯁꯅꯨ, ꯌꯦꯡꯕ ꯇꯥꯔꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯦꯅ꯫ ꯍꯌꯦꯡꯋꯥꯏ ꯃꯊꯤꯕꯣꯡ ꯄꯜꯂꯒ ꯉꯥꯡꯂꯛꯑꯀꯥꯟꯗ ꯃꯄꯤ ꯇꯥꯔꯒ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤꯗꯅ, ꯑꯗꯨꯝ ꯀꯥꯟꯗ ꯈꯪꯅꯤ꯫ ꯍꯦꯔꯥ, ꯃꯣꯏꯒꯤ ꯌꯨꯝ ꯁꯦꯒꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯗꯒꯤ ꯌꯨꯝ ꯐꯖꯕꯁꯤꯗꯒꯤ ꯀꯌꯥꯝ ꯍꯦꯜꯂꯗꯅ ꯌꯦꯡꯒꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯦꯅ꯫ ꯅꯨꯄꯥ, ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯌꯦꯟꯗꯨꯝ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ ꯂꯥꯛꯑꯣ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯏꯕꯥꯅꯤ ꯍꯛꯆꯥꯡ ꯁꯣꯛꯍꯟꯕꯒ ꯌꯥꯕ ꯅꯠꯇꯦ꯫ ꯏꯟꯖꯥꯡ ꯍꯥꯎ ꯍꯥꯎꯕ ꯊꯣꯡꯂꯒ ꯆꯥꯊꯣꯛꯇꯧ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥꯗꯨ ꯊꯕꯥ ꯍꯣꯏꯗ ꯂꯩꯕ ꯆꯌꯣꯜ ꯑꯃ ꯍꯦꯜꯂꯛꯂꯤ꯫ ꯕꯦꯅꯨꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯥꯕꯨ ꯎꯔꯒ ꯀꯧꯔꯛꯇꯕ, ꯍꯟꯅ ꯌꯦꯡꯂꯛꯇꯕꯗꯨꯗ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯆꯥꯕꯨ ꯐꯍꯟꯅꯤꯡꯗꯕ ꯃꯃꯥ ꯃꯄꯥ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯐꯨ ꯆꯩꯈꯤꯕꯗꯨꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗ ꯌꯦꯛꯅꯕꯒꯤ ꯄꯜ ꯑꯃ ꯈꯥꯕꯒꯨꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯕꯦꯅꯨꯗꯨ ꯇꯨꯝꯗꯕꯒꯤ ꯃꯃꯤꯠ ꯏꯀꯨꯠ ꯀꯨꯠꯂꯒ ꯄꯣꯠꯐꯝꯗ ꯏꯟꯁꯥꯡ ꯂꯩꯕ ꯊꯣꯛꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯑꯐꯕꯤ ꯁꯥꯕꯤ ꯃꯧ ꯑꯃꯁꯨ ꯏꯟꯁꯥꯡ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯦꯅꯨ ꯂꯥꯛꯄ ꯎꯕꯗ ꯇꯞꯅ ꯀꯧꯔꯛꯂꯒ ꯋꯥ ꯍꯪꯂꯛꯏ꯫ ꯕꯦꯅꯨ, ꯄꯥꯎ ꯑꯃ ꯇꯥꯏꯅꯦ, ꯀꯩꯗꯧꯔꯤꯅꯣ? ꯅꯆꯥꯅꯨꯄꯤꯗꯨꯗꯤ ꯑꯩꯈꯣꯏꯗ ꯆꯪꯂꯛꯇ꯭ꯔꯕ꯭ꯔꯣ? ꯏꯆꯦ ꯂꯇꯥ, ꯆꯪꯂꯛꯇꯦ꯫ ꯃꯃꯥꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯥ ꯆꯠꯈ꯭ꯔꯕꯅꯤ꯫ ꯆꯪꯂꯛꯇꯁꯅꯨ, ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ꯫ ꯑꯩ ꯏꯆꯦ ꯊꯕꯥꯕꯨꯁꯨ ꯋꯥꯔꯧꯋꯦꯕ꯫ ꯑꯉꯥꯡꯅ ꯃꯥꯅꯁꯨ ꯐꯨ ꯆꯩꯗꯅ ꯇꯧꯗꯈꯩ ꯀꯟꯈꯠꯂꯒ ꯑꯩꯒꯤ ꯃꯥꯡꯗꯒꯤ ꯄꯨꯈꯤꯕꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯁꯣꯏꯔꯛꯄꯗ ꯃꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯗꯧ꯫ ꯇꯥꯏꯅꯗ꯭ꯔꯗꯤ ꯀꯩꯅꯣ? ꯏꯆꯥ ꯂꯝꯍꯦꯟꯕ ꯐꯨꯕꯗ ꯃꯥꯅ ꯍꯩꯄꯥ ꯁꯥꯔꯒ ꯃꯌꯨꯝꯗ ꯂꯩꯍꯟꯅꯤꯅ ꯄꯨꯈ꯭ꯔꯗꯤ ꯃꯥꯅ ꯗꯥꯏꯇꯗꯣ ꯂꯧꯗꯧꯅꯤ ꯀꯩꯅꯣ, ꯂꯣꯏ ꯂꯧꯗꯧ꯫ ꯈꯪꯗꯦ ꯏꯆꯦ ꯂꯇꯥ, ꯏꯆꯥ ꯐꯠꯇꯕꯁꯤ ꯌꯥꯝ ꯋꯥꯏ꯫ ꯑꯩꯅꯦ ꯇꯨꯝꯃꯦ ꯇꯨꯝꯐꯝ ꯈꯪꯗꯦ꯫ ꯑꯩꯅ ꯊꯤꯅ ꯉꯥꯡꯂꯁꯨ ꯆꯩꯔꯁꯨ ꯏꯆꯥꯅꯤ, ꯃꯥꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯔꯤꯅꯦ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗꯦꯕ꯫ ꯏꯟꯁꯤꯟꯕꯤꯅꯕ ꯃꯤ ꯌꯥꯝ ꯂꯩ ꯏꯆꯦ ꯂꯇꯥ, ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ꯫ ꯑꯗꯨꯅꯅꯦ ꯑꯩ ꯍꯦꯛ ꯁꯣꯏꯔꯛꯄꯗ ꯇꯥꯏꯅꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩ꯫ ꯀꯩꯁꯨꯝ ꯈꯟꯖꯜꯂꯨꯔꯅꯨꯁꯤ, ꯍꯣꯔꯦꯟꯗꯣ ꯑꯩ ꯊꯕꯥ ꯍꯣꯏꯗ ꯆꯪꯉꯨꯔꯒ ꯅꯆꯥꯅꯨꯄꯤꯗꯣ ꯊꯦꯝꯃꯒ ꯅꯣꯏꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯉꯥꯡ ꯃꯥꯅ ꯁꯥꯎꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯅꯤꯒꯦ? ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣ ꯏꯆꯦ ꯂꯇꯥ, ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯊꯣꯛꯇ꯭ꯔꯦ꯫ ꯏꯟꯁꯤꯟꯕꯤꯅꯕ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ꯫ ꯃꯃꯥ ꯃꯆꯥꯗꯨꯅ ꯏꯆꯥꯁꯤꯗ ꯏꯟꯁꯤꯟꯗꯅ ꯃꯥꯡꯉꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯊꯕꯥꯗ ꯅꯆꯥꯅꯨꯄꯤꯗꯣ ꯇꯣꯏꯅ ꯅꯞꯄꯦꯅ꯫ ꯃꯥꯅ ꯀꯔꯤꯅꯣ ꯁꯣꯏꯗꯅ ꯏꯟꯁꯤꯜꯂꯝꯒꯅꯤꯌꯦ, ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦꯌꯦ ꯑꯗꯨꯁꯨ꯫ ꯀꯅꯥꯅ ꯐꯔꯤꯕ ꯀꯅꯥꯅ ꯐꯠꯇ꯭ꯔꯤꯕ? ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯨꯕ ꯊꯕꯥꯒꯤ ꯃꯐꯝꯗꯅ ꯀꯔꯤ ꯊꯣꯛꯂꯒꯕ? ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯃꯆꯥ ꯁꯛꯅ ꯐꯨꯕ ꯈꯥꯝꯂꯨꯔꯤꯕ ꯂꯩꯁꯅꯥ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯄ? ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯆꯪꯈꯤꯕꯒꯤ ꯃꯇꯝꯅꯤ꯫ ꯑꯐꯁꯥꯕꯤ ꯂꯇꯥꯗꯨ ꯊꯕꯥ ꯍꯣꯏꯗ ꯂꯥꯛꯏ꯫ ꯊꯕꯥꯁꯨ ꯃꯪꯒꯣꯜꯗ ꯆꯦꯡ ꯈꯞꯇꯨꯅ ꯂꯩꯔꯝꯃꯤ꯫
Ise thaba Laisnabu kadayda layge imungda laybani nate mabu mayumda ka kaisu satrabro mama hoisu nungairammoyi ayamta themukige hoi themo yaraklabadi nangna khara mayumda pusinbiram hoi isi Laisna o Laisna kai lege nangbo maningda kon phengi o kon phengi ro hoi nomja Laisna ai wa haige nangna saurini na sida sum leibase kanaroi ko namasu yamna nungai haude ahing tumdabagi masado yam soksale yengba ngamdeni aibo aduna yumda sangwa lao idomja ai yumda sang manane ai yumda leheloi na hairakri aduna isu yumda sangoi ba sukchangoi ai imai pa kanamta leitraban aduna ai ise thoibi hoida leirani yumda sang adumna hainuni nangbo namana nganglibado nangbo nungsibagi phaningbagi ngangini idomja ai adugi wadu taningdeba aibu phaningbagi nganglaga satkrona haigadra nati yumda leiba yaroina haigadraba ai sana sida dom leizaragi aibu yumda sangwa haibalakan asi hairaga Laisnadu kon asamba singdu pairaga sangkre latasu yararoi khanduna wa makha taramduna satkre numit kharani haukre thoibiga Laisnaga du phi sari Laisnana nakamda phamduna phi sabudu yengli thabasu ingkholda insang hekli Benu prap laklaga masada hekta lakthare hai nang sida sum leiba yadoira ha yumda sukchang changlakta ngamadro imana sanglakano haidudi aduna isu changloi ini hoida sum leini o nang sida sum leini ba kayam kuina no nangna leidoise khara leiraga namittagi na pi taraga yumda lakpuduro nangna ngaise aidi kaido bai pi taraga yumda laktoiba masi machini sum khumini masya mama ji thadin ge masi khangbra nang lamhenbi poraktabi oktabi Benuna sensilaklaga masanupi ki mamai mamit khangdagi thazile Laisna su inkhalakpa oibagi wakhal khanthadabana mamada lakna inthore thabasu inkholomdagi sinthoraklaga khanabadu khami thoibisu Laisna da tapna haire Laisna nakoi mana harise munna taw aikhoi sida kayam kuina bu leiba yadorigi nang yungbu henba leitabani aduna nakoi mana kauba laingai sida changu ai sangoi si thoibi mana ikauba laise nungsibagi lakpa nate yum yoroga thonglon silaga aibu phudoini ai chatningde moiga leiminadu isarukpudi ai sikibani hena phai o sikro kya ngamini ko nama aingona phau lakta inthora inde masya aingona phuradi ai si inthora patab ai su khut pale nang kaktoro khut pale se ai bo lakano lainingdi noiga hai Laisna nang suna sindu khumano nama sina hairingai sida phasana satpa kaidoge aduga benu nangsu angang na wari sabada khut han yawbado tawn tapning na phasana dum sa isina kari khangadana aina purisia magi maram chatsinane masaksi ubaga phuningoi daba kanabu leigadage mapa su saabana yajabane yengo aino siglai ka sida ima ai lanjare hairaga khoirama o haibanida matung tawjararoi lanjare hairaga yumda sangma yabado anam kanan leisi uridana sia pasya aini kedo bai lale haidiba sugai hairoi aina noida lanbaga sum tawdi ai ma yumda lehaloi haibisu noinani ithanta yumdagi tholakpa nati nangna isang haloi haibane masi machinsi pe amda thage de masi Benuna amuka susian silaga thage tawi adubu Laisnana mamagi makhut pharaga leithire o nang nama ingonda nakhut halibani ni ko phai isia noi kai harino wa ma hairo ai di isa leitrabani yumda sangsi yadrabani na ma ai oi jabani ai su imai pa leitre noi gi na ta suk lai roi thabana Laisna nang suna sindo ehak tumile Beno isi wahai hausik kangi in khalak liba angang singsidi ikhoina phuraga warakpade yar thaina nakoi ekoi matamgi phuraga kihalaga warakpado hausik ti yadre ne nang makhoi ni hena angam talakani anam kalakani adugi saruk magi apambase unna hanglaga ningthina leimino magi apamba haibu kaino mawa unaba aina kaisu haidaba ithak irang tawraga sagai chatpasini mana pamba Larik laisu tamdana su lainingde nupa koidun irang tawraga lei sida moina kamaina phuroi tawrino ba ho adubuni aina haise magi apamba madi soidana leiramgani lairik ta yadre hiram amadadi yaramgani dana mado munna hangdokpa mathau tadro yari isi wa makha taranu isi su aina khangaba mini angang sida phudana saidana yumda talakadra hairaga sidaisa phajalaga thamisia aisa loina khangbu
ꯆꯠꯂꯤ ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯏꯆꯦꯅ ꯑꯣꯏꯍꯟꯕꯅꯤ ꯑꯩꯅ ꯀꯔꯝꯅ ꯑꯣꯏꯍꯜꯂꯤꯕ ꯑꯉꯥꯡ ꯋꯥꯔꯛꯄꯁꯤꯕꯨ ꯐꯨꯔꯒ ꯐꯩ ꯍꯥꯏꯔꯕꯗꯤ ꯑꯩꯁꯨ ꯐꯨꯔꯒꯦ ꯅꯠꯇꯦ ꯅꯪꯅ ꯐꯨꯕꯗ ꯌꯥꯗ꯭ꯔꯤꯕ ꯍꯦꯟꯖꯜꯂꯛꯏꯕꯁꯤꯗ ꯑꯩꯅ ꯐꯨꯔꯒ ꯌꯥꯒꯗ꯭ꯔꯣ ꯑꯣ ꯑꯗꯨꯗꯤ ꯅꯍꯥꯟꯈꯩ ꯂꯩꯁꯅꯥꯅ ꯂꯝ ꯍꯦꯜꯂꯤꯕ ꯃꯌꯥꯝꯁꯦ ꯏꯆꯦꯅ ꯏꯟꯁꯤꯟꯕ ꯑꯣꯏꯔꯦꯅꯦꯀꯣ ꯑꯩꯅ ꯏꯟꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯕꯦꯅꯨ ꯑꯩꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯗꯅ ꯑꯉꯥꯡ ꯑꯁꯤꯗ ꯀꯔꯤ ꯏꯟꯁꯤꯟꯗꯧꯔꯤꯒꯦ ꯑꯩꯅ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯉꯥꯡꯁꯤ ꯏꯆꯦꯅ ꯏꯟꯖꯜꯂꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤꯕꯁꯦ ꯅꯪꯅ ꯏꯟꯖꯟꯕꯒꯤꯅꯤ ꯈꯪꯉꯦꯕ ꯈꯪꯉꯕ ꯃꯤꯅꯤ ꯅꯪꯁꯨ ꯈꯪꯉꯕ ꯑꯣ ꯈꯪꯅꯤꯡꯉ ꯈꯪꯉꯣ ꯈꯪꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯕꯗꯅꯦ ꯑꯩꯗꯤ ꯀꯥꯟꯅꯕ ꯀꯩꯁꯨꯝ ꯐꯪꯉꯣꯏ ꯅꯆꯥꯁꯦ ꯑꯇꯣꯞꯄꯗ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯒ ꯑꯩꯅ ꯐꯥꯖꯤꯟꯕꯤꯕꯒꯤ ꯋꯥꯅꯤ ꯄꯨꯒꯦꯁꯨ ꯄꯨꯈꯣ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯆꯥꯒꯨꯝꯕꯅꯤ ꯈꯜꯂꯒ ꯊꯝꯕꯒꯤ ꯋꯥꯅꯤ ꯃꯁꯤꯗ ꯅꯪꯅ ꯂꯥꯟꯅ ꯈꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯄꯨꯈꯣ ꯏꯅꯦ ꯑꯩ ꯆꯠꯅꯤꯡꯗꯦ ꯑꯩ ꯃꯣꯏꯒ ꯂꯩꯅꯤꯡꯗꯦ ꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯔꯗꯤ ꯑꯩ ꯁꯤꯗꯁꯨ ꯂꯩꯔꯣꯏ ꯀꯗꯥꯏꯗ ꯇꯣꯡꯕ ꯆꯠꯈꯤ ꯆꯠꯂꯣꯅ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯂꯩꯁꯅꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯕꯦꯅꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯂꯥꯎꯈꯣꯡ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤꯗꯤ ꯃꯃꯥꯗ ꯁꯥꯎꯔꯞꯅ ꯌꯦꯡꯂꯛꯏ ꯁꯤ ꯊꯣꯛꯀꯅꯤꯅ ꯅꯍꯥꯟꯅ ꯈꯪꯗꯕ ꯀꯩꯗꯧꯕꯒꯤ ꯐꯨꯕꯗ ꯈꯥꯝꯃꯨꯔꯤꯒꯦ ꯃꯃꯥ ꯁꯛꯇꯥꯁꯤꯒ ꯃꯆꯥꯅ ꯁꯣꯏꯔꯒ ꯃꯤꯉꯣꯟꯗ ꯇꯥꯏꯁꯤꯟꯅꯗꯧꯒꯤ ꯉꯥꯏꯔꯒ ꯂꯩ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯍꯥꯏꯖꯧꯔꯤꯁꯤꯅꯤ ꯍꯌꯦꯡ ꯀꯣꯟꯅ ꯈꯠꯅꯔꯗꯤ ꯏꯃꯥꯗ ꯁꯥꯎꯅꯤꯀꯣ ꯃꯅꯨꯡꯗ ꯀꯔꯤꯁꯨ ꯊꯝꯗꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯊꯕꯥꯗꯨ ꯋꯥꯈꯜꯗꯤ ꯈꯟꯗꯕ ꯅꯠꯇꯦ ꯃꯆꯥꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯨꯁꯨ ꯄꯨꯝꯅꯃꯛ ꯈꯪꯏ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯏꯟꯈꯠꯂꯛꯂꯤꯕꯅꯤꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯈꯤꯒꯗ꯭ꯔꯥ ꯈꯟꯕꯅ ꯃꯥꯒꯤ ꯍꯀꯟ ꯆꯪꯗꯨꯅ ꯕꯦꯅꯨꯒ ꯈꯠꯅꯈꯤꯕꯅꯤ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯕꯦꯅꯨ ꯃꯥꯅ ꯉꯥꯡꯕ ꯋꯥꯁꯤꯡꯗꯤ ꯇꯝꯗꯦ ꯊꯕꯥꯅ ꯉꯥꯡꯂꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯇꯝꯃꯤ ꯂꯩꯀꯥꯏ ꯃꯤꯅꯤ ꯑꯃꯗꯅ ꯑꯃ ꯉꯥꯡꯅꯤ ꯅꯥꯀꯟ ꯑꯃꯗꯅ ꯑꯃ ꯉꯥꯡꯂꯛꯀꯅꯤ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗꯅꯤ ꯕꯦꯅꯨ ꯂꯥꯛꯂꯒ ꯋꯥꯔꯤ ꯁꯥꯔꯤ ꯏꯆꯥꯁꯤ ꯃꯥꯅ ꯏꯟꯁꯤꯜꯂꯒ ꯅꯝꯗꯅ ꯃꯥꯅ ꯑꯩꯒ ꯈꯠꯅꯍꯟꯕꯅꯤ ꯏꯆꯥꯁꯤ ꯃꯥꯅ ꯂꯣꯏꯅ ꯁꯣꯏꯍꯟꯕꯅꯤ ꯄꯤꯛꯂꯤꯉꯩꯗ ꯑꯩꯅ ꯐꯨꯕꯗꯁꯨ ꯃꯥꯅ ꯀꯟꯈꯠꯇꯅ ꯂꯥꯛꯄꯅꯤ ꯃꯥꯅ ꯂꯣꯏ ꯊꯣꯛꯍꯟꯕꯅꯤ ꯃꯧ ꯑꯃꯅ ꯍꯣꯏ ꯁꯤ ꯌꯥꯔꯤ ꯇꯣ ꯈꯔ ꯂꯩꯔꯒ ꯃꯥꯏꯅ ꯆꯪꯖꯔꯛꯁꯅꯤ ꯊꯕꯥ ꯍꯣꯏꯗꯕꯨ ꯀꯌꯥꯝ ꯀꯨꯏ ꯂꯩꯗꯧꯔꯤꯒꯦ ꯂꯩꯅꯤꯡꯈꯩ ꯂꯩꯁꯅꯨ ꯃꯇꯝ ꯑꯃꯗ ꯃꯥ ꯏꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤ ꯍꯥꯏꯗꯅ ꯈꯪꯂꯛꯈꯤꯅꯤꯗꯅ ꯑꯗꯨꯝ ꯀꯥꯟꯗ ꯈꯪꯒꯗꯧ ꯏꯆꯥꯗꯨꯕꯨ ꯀꯅꯥꯅ ꯐꯨꯅꯤꯡꯗꯧꯔꯤꯒꯦ ꯃꯥꯒꯤ ꯃꯑꯣꯡꯗꯨꯅ ꯐꯨꯕꯅꯤ ꯏꯆꯥꯁꯨ ꯐꯠꯇꯦ ꯃꯤꯁꯨ ꯐꯠꯇꯦ ꯌꯥꯔꯦ ꯀꯩꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯊꯕꯥꯁꯨ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦꯗ ꯈꯔ ꯂꯩꯔꯒ ꯅꯌꯨꯝꯗ ꯊꯥꯖꯔꯛꯁꯅꯤ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯁꯦ ꯐꯅ ꯈꯜꯂꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯥꯅ ꯃꯔꯨ ꯑꯣꯏꯅ ꯐꯠꯇꯕ ꯃꯀꯣꯛ ꯑꯉꯥꯡꯗꯣ ꯃꯥꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯅꯤ ꯌꯨꯝꯗ ꯂꯥꯛꯀꯗꯧ ꯑꯉꯥꯡꯗꯣ ꯃꯥꯅ ꯏꯟꯖꯤꯜꯂꯒ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯃꯤꯋꯥ ꯄꯥꯝꯕꯤ ꯃꯤꯑꯣꯏꯕꯅꯤ ꯊꯕꯥꯒꯤ ꯐꯠꯇꯕ ꯃꯔꯝ ꯄꯨꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯦꯅꯨꯒꯤ ꯋꯥꯈꯜꯗꯅ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯊꯕꯥꯗꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯝꯂꯛꯄ ꯄꯥꯎꯗꯨ ꯇꯥꯔꯤ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯊꯣꯛꯇꯦ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ ꯂꯩꯁꯅꯥ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯃꯅꯤꯡ ꯇꯧꯔꯤ ꯊꯕꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗꯒꯤꯗꯤ ꯍꯦꯟꯗꯣꯛꯇꯦ ꯊꯕꯥ ꯃꯥꯅ ꯊꯣꯛꯇꯅꯕ ꯍꯥꯏꯕꯒꯤꯁꯨ ꯃꯥꯜꯂꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯩꯁꯅꯥꯗ ꯇꯞꯅ ꯊꯕꯥꯅ ꯋꯥꯔꯤ ꯁꯥꯔꯤ ꯂꯩꯁꯅꯥ ꯏꯅꯦ ꯋꯥ ꯍꯥꯏꯒꯦ ꯅꯪꯅ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯅꯃꯥꯅ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯐꯨꯔꯁꯨ ꯆꯩꯔꯁꯨ ꯏꯃꯥꯕꯨ ꯍꯦꯟꯕ ꯂꯩꯇꯕꯅꯤ ꯑꯗꯨꯅꯅꯦ ꯌꯨꯝꯗ ꯆꯪꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩ ꯅꯃꯥꯅ ꯍꯥꯏꯕꯗ ꯆꯤꯟ ꯈꯨꯝꯃꯒ ꯈꯠꯅꯒꯅꯨ ꯃꯥꯅ ꯐꯅ ꯉꯥꯡꯂꯁꯨ ꯅꯪꯅ ꯈꯨꯝꯃꯨꯅꯨ ꯅꯪꯅ ꯅꯆꯤꯟꯗꯣ ꯈꯨꯝꯃꯗꯤ ꯐꯨꯔꯛꯄ ꯍꯥꯏꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯏꯅꯦ ꯅꯪ ꯁꯣꯏꯕ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯌꯨꯝꯗ ꯍꯦꯛ ꯆꯪꯉꯨꯕꯗ ꯏꯃꯥꯅ ꯆꯠꯈ꯭ꯔꯣꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯑꯩ ꯇꯜꯂꯦꯕ ꯍꯥꯏ ꯑꯄꯪꯕꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯦꯗꯅ ꯅꯪꯅ ꯆꯠꯇꯧ ꯅꯠꯇꯦ ꯅꯪꯒꯤ ꯌꯨꯝꯅꯤ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎ ꯂꯩꯕ ꯌꯥꯏꯅꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕꯗꯣ ꯆꯥꯔꯒ ꯂꯩ ꯃꯣꯏꯅ ꯍꯥꯏꯔꯁꯨ ꯈꯨꯝꯃꯨꯅꯨ ꯌꯨꯝꯗ ꯂꯩꯕꯤꯅꯣ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯂꯒ ꯌꯨꯝꯅꯤ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎ ꯂꯩꯅꯤ ꯑꯗꯨꯈꯛ ꯍꯥꯏ ꯅꯃꯥꯁꯨ ꯇꯟꯗꯅ ꯃꯥꯏꯅ ꯇꯣꯛꯆꯈꯤꯅꯤ ꯑꯗꯨꯝ ꯈꯠꯅꯔꯒ ꯂꯩꯕ ꯌꯥꯕ꯭ꯔꯅꯦ ꯁꯨꯁꯨ ꯌꯨꯝꯗ ꯆꯪꯉꯨ ꯁꯣꯝꯗꯒ ꯂꯥꯛꯑꯅꯨꯀꯣ ꯅꯃꯥꯅ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯏꯟꯖꯜꯂꯦꯗꯅ ꯈꯜꯂꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ ꯌꯨꯝꯗ ꯍꯣꯏ ꯕꯥ ꯆꯠꯀꯦ ꯑꯩ ꯑꯗꯨꯝ ꯆꯠꯀꯦꯕ ꯏꯆꯦ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯉꯥꯛꯇꯪ ꯂꯩꯔꯨꯒꯦ ꯍꯣ ꯂꯩꯔꯨꯔꯣ ꯑꯩꯁꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯂꯝ ꯍꯦꯟꯒꯅꯨ ꯏꯆꯥ ꯇꯣꯝꯕꯤ ꯅꯃꯥꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤ ꯅꯪꯅ ꯑꯃꯨꯛꯇ ꯃꯌꯥ ꯀꯨꯝꯍꯜꯂꯨ ꯒ꯭ꯌꯥꯟ ꯇꯥꯎ ꯏꯆꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯇꯧꯒꯗꯧ ꯃꯊꯧ ꯇꯧꯈ꯭ꯔꯦ ꯊꯣꯏꯕꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤ ꯂꯩꯁꯅꯥ ꯇꯞꯅ ꯆꯪꯂꯛꯂꯒ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯒꯤꯔꯤ ꯇꯛꯄꯤꯗ ꯍꯧꯔꯛꯂꯤ ꯏꯆꯦ ꯊꯣꯏꯕꯤ ꯑꯩ ꯐꯅꯦꯛ ꯑꯃꯒ ꯐꯨꯔꯤꯠ ꯑꯝꯇꯒ ꯋꯥꯏꯖꯈꯤꯒꯦ ꯉꯔꯥꯡ ꯑꯩꯅ ꯑꯃꯣꯠꯄ ꯍꯨꯟꯗꯣꯛꯄ ꯊꯣꯛꯄꯗ ꯊꯪꯅꯕ ꯈꯨꯜꯒꯤ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯩꯌꯦꯕ ꯃꯥꯅ ꯉꯁꯤ ꯂꯥꯛꯎꯅꯁꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯉꯨꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯅꯪ ꯑꯃꯀꯣ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯅꯠꯇ꯭ꯔꯣ
ꯅꯌꯨꯝꯗ ꯈꯠꯅꯔꯒ ꯁꯥꯎꯅꯔꯤꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯎꯅꯕ ꯆꯠꯀꯤ ꯏꯃꯥꯁꯦ ꯂꯥꯟ ꯑꯃꯨꯛ ꯁꯟꯗꯣꯛꯅꯕ ꯁꯤꯜꯂꯅꯤ ꯁꯟꯗꯣꯛꯍꯜꯂꯣꯏꯕ ꯑꯗꯣ ꯋꯥꯏꯒꯦꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯇꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯉꯜꯂꯤ ꯁꯦꯠꯀꯦꯕ ꯀꯣ ꯑꯝꯇ ꯁꯦꯠꯆꯒꯦꯕ ꯍꯣꯏ ꯍꯣꯏ ꯁꯦꯠꯂꯣ ꯅꯨꯡꯁꯤꯕꯅꯦꯕ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯑꯗꯨ ꯏꯆꯦ ꯊꯣꯏꯕꯤ ꯅꯪꯒꯤ ꯅꯨꯄꯥ ꯎꯅꯕꯁꯨ ꯅꯣꯡꯇ ꯆꯠꯇꯦ ꯀꯩꯒꯤꯅꯣ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯗꯤꯅꯦ ꯍꯟꯗꯛ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯄꯗꯒꯤ ꯈꯨꯜ ꯉꯥꯛꯏꯌꯦ ꯑꯗꯨꯅ ꯎꯅꯕ ꯄꯥꯛ ꯁꯪꯗ꯭ꯔꯦ ꯃꯥꯅ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯛꯆꯁꯅꯤꯗ ꯑꯣ ꯑꯗꯨꯗꯤ ꯊꯧꯅꯥ ꯐꯕ ꯏꯇꯩ ꯇꯥꯔꯦꯅꯦ ꯈꯪꯗꯦ ꯂꯩꯁꯅ ꯑꯩꯅ ꯈꯥꯝꯂꯤꯕꯁꯨ ꯉꯝꯗꯦ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯉꯝꯈꯩ ꯉꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯦ ꯃꯥꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡ ꯂꯦꯞꯄꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ ꯑꯁ ꯕꯥ ꯅꯣꯏꯒꯤ ꯊꯃꯣꯏ ꯈꯨꯁꯦꯡꯅꯁꯦ ꯌꯥꯝ ꯀꯜꯂꯛꯏꯉꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯖꯨꯠ ꯆꯥꯕ ꯅꯨꯄꯥ ꯑꯝꯇ ꯊꯣꯛꯇ꯭ꯔꯦꯀꯣ ꯁꯤꯒꯤ ꯈꯜꯂꯒꯗꯤ ꯌꯥꯝ ꯇꯜꯂꯦ ꯅꯨꯄꯤ ꯑꯣꯏꯖꯔꯁꯨ ꯅꯨꯄꯥ ꯁꯥꯕꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯑꯃ ꯀꯣꯏꯔꯒ ꯂꯦꯝꯅ ꯂꯩꯔꯁꯤꯔ ꯈꯪꯗꯦ ꯇꯥꯅꯤꯡꯗꯦꯀꯣ ꯖꯨꯠ ꯆꯥꯗ ꯋꯥꯗꯣ ꯉꯥꯡꯉꯥꯅꯨ ꯃꯔꯨ ꯃꯄꯨ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤ ꯀꯣꯟꯅ ꯊꯦꯡꯅꯖꯔꯛꯁꯅꯤ ꯅꯪꯅꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ ꯑꯐꯕ ꯅꯨꯄꯥ ꯑꯗꯨꯝ ꯂꯥꯛꯆꯔꯗꯧꯅꯤ ꯍꯣꯏꯕ ꯂꯩꯒꯦꯕ ꯑꯗꯣ ꯐꯅꯦꯛꯀ ꯐꯨꯔꯤꯠꯀꯗꯣ ꯂꯤꯠꯈ꯭ꯔꯒꯦ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯧꯔꯦ ꯊꯣꯏꯕꯤꯒꯤ ꯐꯤꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯂꯒ ꯂꯩꯁꯅꯥ ꯃꯌꯨꯝꯗ ꯍꯥꯟꯅ ꯆꯪꯂꯛꯏ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ ꯂꯩꯁꯅꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯂꯨꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯏꯃꯥ ꯑꯩ ꯏꯃꯥꯟꯅꯕꯤꯒ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯒꯦ ꯊꯣꯛꯅꯤꯡꯅ ꯊꯣꯛꯎ ꯀꯩꯅꯣ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯔꯣ ꯑꯁꯣꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯕꯣ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏꯁꯦ ꯂꯩꯔꯨꯆꯣꯗꯅ ꯂꯩꯔꯨꯈꯨꯑꯣ ꯌꯥꯔꯤꯕ ꯏꯃꯥ ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝꯗ ꯂꯩꯔꯗꯧꯅꯤ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥꯟꯅꯕꯤ ꯉꯥꯏꯔꯝꯃꯅꯤ ꯊꯣꯛꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩ ꯃꯃꯥ ꯑꯁꯤꯅ ꯆꯠꯂꯤꯁꯤ ꯀꯗꯥꯏꯗꯅ ꯌꯦꯡꯉꯨꯁꯣ ꯅꯪꯗꯤ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤ ꯅꯆꯥꯅꯤ ꯌꯦꯡꯉꯨꯆꯣꯗꯅ ꯋꯥꯔꯛꯇꯕꯤ ꯃꯆꯥꯁꯦ ꯂꯥꯡ ꯐꯥꯡ ꯆꯠꯄ ꯑꯣꯏꯔꯝꯁꯅꯨ ꯑꯩ ꯇꯧꯒꯦ ꯑꯩꯕꯨ ꯌꯦꯡꯉꯨꯕꯗ ꯐꯗꯣꯏ ꯆꯠꯂꯅꯤ ꯍꯣꯏꯗꯍꯦ ꯇꯨꯃꯤꯟꯅ ꯏꯟꯅꯔꯒ ꯌꯦꯡꯉꯨꯒꯦ ꯂꯩꯁꯅꯥꯒꯤ ꯃꯇꯨꯡꯗ ꯕꯦꯅꯨ ꯏꯟꯅꯔꯛꯏ ꯂꯩꯔꯛ ꯃꯆꯤꯟꯗ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯉꯥꯏꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯇꯨꯡꯗꯒꯤ ꯃꯃꯥꯁꯨ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯂꯛꯂꯒ ꯋꯥ ꯉꯥꯡꯂꯛꯏ ꯅꯪꯕꯨ ꯅꯃꯥꯟꯅꯕꯤ ꯍꯣꯏꯗꯅꯤ ꯗꯥꯏꯅꯦ ꯁꯤ ꯅꯃꯥꯟꯅꯕꯤꯔꯣ ꯏꯃꯥꯟꯅꯕꯤ ꯍꯣꯏ ꯆꯠꯇꯣꯏꯅꯦ ꯑꯩ ꯂꯧꯕ ꯂꯥꯛꯏ ꯑꯣ ꯅꯪ ꯂꯧꯕ ꯂꯥꯛꯏꯕ ꯅꯪ ꯁꯤꯗ ꯆꯠꯅꯤ ꯍꯥꯏꯕꯒꯤ ꯑꯌꯥꯕꯗꯤ ꯀꯅꯥꯅ ꯄꯤ ꯏꯅꯦꯅ ꯄꯤ ꯏꯅꯦꯅ ꯃꯅꯝ ꯅꯝꯃꯒ ꯊꯥꯗꯣꯔꯛꯏ ꯑꯣꯟꯊꯣꯛꯄꯒꯤ ꯋꯥꯈꯜꯅꯤ ꯂꯩꯁꯅꯥ ꯃꯥꯁꯨ ꯃꯥꯕꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯈꯤꯗ꯭ꯔꯥ ꯈꯜꯂꯤꯕ ꯊꯕꯥꯕꯨ ꯈꯨꯗꯛꯁꯤꯗ ꯌꯣꯜꯂꯝꯂꯒ ꯅꯨꯄꯥꯗꯨꯒ ꯆꯠꯈ꯭ꯔꯦ ꯕꯦꯅꯨꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯂꯥꯛꯏ ꯊꯕꯥ ꯍꯣꯏꯗ ꯆꯪꯂꯛꯇꯨꯅ ꯊꯕꯥꯗ ꯋꯥ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯂꯩꯁꯅꯥꯅ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯈ꯭ꯔꯤꯁꯦ ꯅꯪꯅ ꯃꯅꯝ ꯅꯝꯃꯒ ꯊꯥꯗꯣꯔꯛꯏꯅꯦ ꯍꯥꯏꯅꯦ ꯑꯉꯥꯡꯗ ꯅꯨꯄꯥ ꯎꯅꯧ ꯍꯥꯏꯗꯅ ꯏꯟꯁꯤꯜꯂꯤꯕ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯀோ ꯑꯩꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯆꯥꯛꯅ ꯈꯥꯡꯈꯤꯕ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕꯗꯣ ꯂꯦꯝꯅꯗꯤ ꯃꯥꯡꯉꯣꯏꯀꯣ ꯐꯠꯇꯕ ꯏꯟꯖꯟꯕꯗꯤ ꯍꯩꯈ꯭ꯔꯕ ꯅꯪ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯕ ꯊꯕꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯄꯒ ꯅꯪꯗꯈꯩ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯊꯣꯏꯕꯤꯗꯤ ꯁꯥꯎꯔꯝꯗꯕꯗꯒꯤ ꯁꯥꯎꯒꯠꯂꯛꯏ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯒꯦ ꯅꯍꯥꯟꯗꯒꯤ ꯌꯨꯝꯁꯤ ꯂꯩꯍꯜꯂꯤꯗꯣ ꯁꯤ ꯊꯣꯛꯅꯕ ꯑꯣꯏꯔꯝꯒꯅꯤꯕ ꯃꯅꯝ ꯅꯝꯃꯒ ꯊꯥꯗꯣꯔꯦꯅ ꯈꯨꯝꯃꯝꯃꯤꯁꯦ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯟꯈꯠꯀꯨꯋꯣ ꯃꯤꯒꯤ ꯃꯆꯥꯗꯣ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯁꯥꯗꯅ ꯑꯩꯅꯗꯤ ꯅꯨꯡꯁꯤꯌꯦ ꯍꯥꯏꯗꯅ ꯃꯃꯥ ꯃꯄꯥꯅ ꯐꯨꯕꯗꯣ ꯌꯦꯡꯕ ꯉꯝꯗꯦ ꯈꯥꯝꯕꯅꯤ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯑꯩꯕꯨꯁꯨ ꯍꯥꯠꯂꯝꯕ ꯅꯍꯥꯟꯈꯩꯁꯤꯗ ꯊꯝꯂꯤꯕꯁꯦ ꯁꯤ ꯊꯣꯛꯅꯕ ꯑꯣꯏꯔꯦꯀꯣ ꯀꯩꯁꯨ ꯐꯕ ꯑꯉꯥꯡ ꯅꯠꯇꯤꯌꯦ ꯃꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯀꯥꯟꯅꯕ ꯃꯐꯝ ꯊꯤꯕꯗ ꯏꯃꯥ ꯑꯄꯪꯕꯤ ꯅꯪꯉꯣꯟꯗ ꯇꯥꯕ ꯑꯉꯥꯡꯁꯤꯅ ꯂꯥꯏꯅ ꯁꯥꯟꯅꯔꯝꯃꯤꯁꯤ ꯐꯔꯦꯗꯅ ꯈꯠꯅꯧꯔꯣ ꯑꯃꯨꯛ ꯑꯩꯒꯗꯤ ꯌꯥꯎꯍꯜꯂꯛꯀꯅꯨ ꯅꯊꯧ ꯂꯩꯇꯅ ꯃꯤꯒꯤ ꯃꯆꯥꯗ ꯃꯤꯅꯨꯡꯁꯤ ꯎꯅꯤꯡꯀꯣ ꯍꯟꯗꯛ ꯃꯨꯛꯀ ꯌꯨꯝꯁꯤ ꯆꯪꯉꯛꯑꯣ ꯑꯩꯅ ꯉꯥꯡꯂꯛꯄꯗꯨ ꯌꯦꯡꯉꯣ ꯏꯃꯥ ꯆꯪꯍꯜꯂꯔꯣꯏ ꯑꯩꯅꯅꯦ ꯋꯥ ꯍꯥꯏꯈ꯭ꯔꯗꯧꯅꯤ ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯕ ꯑꯉꯥꯡꯗꯨ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯃꯅꯝ ꯅꯝꯃꯒ ꯊꯥꯗꯣꯔꯛꯑꯦ ꯍꯥꯏꯔꯤꯁꯦ ꯉꯝꯈ꯭ꯔꯦꯗꯀꯣ ꯃꯃꯥꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯅꯥꯀꯜ ꯑꯃꯗ ꯍꯦꯛꯇ ꯆꯥꯅꯩꯗ ꯂꯩꯁꯅꯥ ꯅꯨꯄꯥ ꯎꯅꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗꯦ ꯃꯌꯥꯝ ꯃꯥꯡꯗ ꯈꯠꯅ ꯂꯥꯎꯅꯕ ꯏꯀꯥꯏꯔꯕ ꯃꯥꯜꯂꯤ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯁꯅꯨ ꯈꯟꯅ ꯊꯥꯗꯣꯛꯂꯕꯁꯨ ꯃꯥꯜꯂꯤ ꯀꯔꯤꯁꯨ ꯉꯥꯡꯗꯦ ꯂꯩꯁꯅꯥ ꯊꯣꯏꯕꯤꯒꯤ ꯐꯅꯦꯛꯀ ꯐꯨꯔꯤꯠꯀꯗꯨ ꯊꯤꯟꯕ ꯂꯥꯛꯏ ꯊꯕꯥꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯒꯤ ꯍꯦꯛ ꯆꯥꯅꯩ ꯍꯩ ꯂꯩꯁꯅꯥ ꯉꯁꯥꯏ ꯅꯃꯥꯗ ꯑꯩꯅ ꯅꯪꯁꯦ ꯃꯅꯝ ꯅꯝꯃꯒ ꯊꯥꯗꯣꯔꯛꯑꯦꯅ ꯍꯥꯏꯔꯝꯃꯤꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯃꯅꯝ ꯅꯝꯃꯒ ꯊꯥꯗꯣꯛꯈꯤꯕ꯭ꯔꯣ ꯏꯅꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛꯀꯤ ꯆꯠꯄ ꯌꯥꯅꯕ ꯈꯨꯝꯖꯤꯜꯂꯝꯕꯅꯤ ꯅꯪꯅ ꯃꯗꯨ ꯈꯨꯝꯂꯝꯕꯗꯨꯅ ꯑꯩꯁꯦ ꯅꯪꯅ ꯍꯥꯠꯂꯝꯃꯒ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯈꯪꯗꯕ꯭ꯔꯥ ꯅꯃꯥꯅ ꯑꯩꯉꯣꯟꯗ ꯐꯠꯇꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯟꯈ꯭ꯔꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ ꯍꯥꯏꯔꯁꯨ ꯑꯩ ꯍꯥꯏꯒꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛꯀꯤ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯕꯅꯤ ꯑꯩ ꯍꯥꯏꯒꯦ ꯏꯃꯥꯗ ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ ꯏꯅꯦꯗ ꯉꯥꯡꯍꯜꯂꯣꯏ ꯑꯅꯝ ꯀꯟꯕꯤ ꯍꯥꯏꯕ ꯏꯟꯗꯕꯤ ꯂꯩꯁꯅꯥꯗꯨ ꯊꯣꯏꯕꯤꯒꯤ ꯀꯥꯗ ꯐꯅꯦꯛ ꯐꯤꯗꯨ ꯊꯝꯂꯝꯂꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤ
ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯕꯦꯅꯨꯁꯨ ꯃꯁꯥꯕꯨ ꯊꯦꯝꯕ ꯍꯧꯔꯛꯏ꯫ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯏꯟꯁꯤꯜꯂꯛꯄ ꯌꯥꯎꯕꯁꯨ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯊꯕꯥꯕꯨ ꯌꯦꯛꯇꯨꯅ ꯗꯨꯃꯛ ꯂꯩ꯫ ꯂꯩꯁꯅꯥꯒꯤ ꯀꯥꯗꯅꯤ ꯕꯦꯅꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯏꯃꯥ ꯋꯥ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯑꯩ ꯅꯪꯉꯣꯟꯗ ꯐꯨꯕ ꯆꯩꯕ ꯀꯩꯁꯨꯝ ꯇꯧꯗꯦ꯫ ꯌꯦꯡꯉꯣ ꯂꯩꯔꯤꯕ ꯏꯔꯜ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯑꯩꯅ ꯂꯣꯏꯅ ꯂꯩꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯪꯅ ꯏꯟꯒꯗꯕꯅꯤ꯫ ꯊꯕꯥ ꯍꯣꯏꯗ ꯆꯪꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯐꯖꯕꯁꯤꯗ ꯂꯩꯒꯗꯕꯅꯤ꯫ ꯃꯣꯏꯒꯤ ꯌꯨꯝ ꯁꯦꯒꯥꯏꯕ ꯑꯊꯤꯕꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯕ ꯅꯠꯇꯦ꯫ ꯃꯣꯏꯒꯗꯤ ꯁꯤꯔꯐꯥꯎ ꯆꯪꯅꯔꯔꯣꯏꯗꯕꯅꯤ꯫ ꯆꯪꯅꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ꯫ ꯃꯣꯏꯗꯤ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯄꯨꯊꯗꯅ ꯂꯩꯔꯗꯧꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯀꯩꯁꯨ ꯉꯝꯃꯔꯣꯏ꯫ ꯃꯄꯨꯟꯁꯤꯁꯦ ꯃꯤꯈꯥ ꯄꯣꯜꯂꯒ ꯂꯩꯔꯗꯧꯕ꯫ ꯑꯗꯨꯅ ꯏꯃꯥ ꯋꯥ ꯍꯪꯒꯦ ꯊꯕꯥꯅ ꯅꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯏꯟꯁꯤꯜꯂꯦ? ꯂꯩꯁꯅꯥ ꯃꯥꯒꯤ ꯍꯧꯅꯕꯤ ꯉꯥꯏꯍꯥꯛꯀꯤ ꯈꯨꯝꯖꯤꯜꯂꯛꯄꯤꯗꯨ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨꯔꯣ ꯑꯇꯩꯗꯤ ꯀꯩꯁꯨ ꯏꯟꯁꯤꯟꯗꯦꯕ꯫ ꯏꯃꯥꯅ ꯌꯨꯝꯗ ꯂꯩꯔꯅꯨ ꯍꯥꯏꯔꯛꯄꯗ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎ ꯂꯩꯌꯣꯅ ꯍꯥꯏꯗꯣ꯫ ꯑꯗꯒꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯆꯦꯡ ꯇꯨꯃꯤꯟꯅ ꯂꯧꯔꯒ ꯌꯣꯟꯊꯣꯛꯑꯦꯕ꯫ ꯃꯣꯏꯁꯨ ꯂꯧꯕꯅꯤ꯫ ꯑꯗꯨꯁꯨ ꯀꯩꯝꯇ ꯉꯥꯡꯗꯦ꯫ ꯍꯣꯏꯗ ꯈꯔꯁꯨ ꯂꯧꯊꯣꯛꯑꯣꯅ ꯍꯥꯏ꯫ ꯑꯗꯨꯒ ꯈꯪꯕ꯭ꯔꯥ ꯏꯃꯥ, ꯏꯆꯦ ꯊꯣꯏꯕꯤꯁꯦ ꯃꯣꯏ ꯀꯔꯤ ꯂꯥꯟ ꯆꯠꯄ ꯂꯥꯟꯃꯤꯗꯣ ꯅꯍꯥꯔꯣꯟ ꯃꯀꯣꯛꯀ ꯅꯨꯡꯁꯤꯅꯕꯅꯤ ꯈꯪꯉꯕ? ꯑꯣ ꯑꯗꯨꯅ ꯑꯣꯏꯔꯦ꯫ ꯃꯥꯅ ꯋꯥ ꯆꯥꯎꯅ ꯉꯥꯡꯉꯤꯁꯦ ꯂꯥꯟꯃꯤꯗꯨꯒ ꯃꯔꯤ ꯁꯝꯅꯕꯒꯤ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯐꯠꯇꯕꯅꯦꯅ꯫ ꯅꯪ ꯃꯣꯏꯗ ꯆꯪꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯑꯄꯥꯝꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯎ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯪꯅ ꯏꯜꯂꯨ꯫ ꯅꯪꯅ ꯀꯣꯏꯅꯤꯡꯕ ꯆꯠꯅꯤꯡꯕ ꯆꯠꯂꯨ꯫ ꯌꯨꯝꯗ ꯉꯟꯇꯥ ꯍꯜꯂꯛꯇꯧꯕ ꯈꯪꯂꯕ꯭ꯔꯥ? ꯃꯣꯏꯗ ꯆꯪꯕ ꯌꯥꯗ꯭ꯔꯦ꯫ ꯍꯣꯏ ꯏꯃꯥ ꯈꯪꯒꯅꯤ꯫ ꯑꯗꯣ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯝꯇ ꯂꯩꯕꯤꯌꯨ꯫ ꯑꯇꯩ ꯂꯩꯔꯤꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯤꯠꯄꯗ ꯃꯜꯂꯦꯕ꯫ ꯂꯩꯒꯦ ꯏꯃꯥꯅ ꯂꯩ꯫ ꯍꯌꯦꯡ ꯍꯦꯛꯇ ꯂꯩꯒꯦ꯫ ꯑꯩ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯃꯣ꯫ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯍꯦꯟꯗꯣꯛꯑꯣꯏ꯫ ꯕꯦꯅꯨꯁꯨ ꯆꯠꯈ꯭ꯔꯤ꯫ ꯂꯩꯁꯅꯥ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯥꯎꯁꯤ ꯇꯝꯃꯗꯤ ꯏꯃꯥꯁꯨ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯑꯣꯟꯁꯤꯜꯂꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯂꯣꯏ ꯊꯥꯖꯔꯒ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏ ꯌꯥꯔꯅꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯕ ꯌꯥꯔꯦ꯫ ꯅꯨꯡꯉꯥꯏꯖꯩ꯫ ꯂꯩꯁꯅꯥ ꯂꯩꯀꯥꯏ ꯃꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯅꯕ ꯍꯥꯏꯗꯅ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯗꯨ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯈꯩ ꯀꯣꯏꯇꯝ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯃꯥ ꯃꯆꯥꯗꯁꯨ ꯄꯥꯎꯗꯨ ꯌꯧꯔꯔꯦ꯫ ꯂꯩꯀꯥꯏ ꯍꯥꯏꯕꯁꯤꯗꯤ ꯂꯩꯀꯥꯏ꯫ ꯉꯁꯤꯅ ꯑꯔꯣꯟꯕ ꯋꯥꯔꯤ ꯁꯥꯔꯝꯕꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯍꯦꯛꯇ ꯌꯧꯈꯤ ꯍꯥꯏꯕꯗꯨ ꯊꯣꯏꯕꯤ ꯍꯣꯏꯗ ꯊꯣꯛꯂꯛꯏ꯫ ꯏꯃꯥ ꯃꯣꯏꯅ ꯑꯔꯥꯟꯕ ꯁꯟꯗꯣꯛꯅꯤꯡꯕ ꯁꯟꯗꯣꯛꯂꯁꯅꯨ꯫ ꯏꯃꯥ ꯏꯆꯥꯅ ꯑꯔꯥꯟꯕ ꯀꯩꯁꯨꯝ ꯇꯧꯈꯤꯗꯕꯅꯤꯅ ꯋꯥꯐꯝ ꯊꯣꯛꯇꯦ꯫ ꯑꯣ ꯀꯌꯥꯗ ꯇꯧ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨ꯫ ꯃꯥꯕꯨ ꯁꯣꯏꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯤꯅꯨꯡꯁꯤ ꯎꯠꯂꯨꯕ ꯑꯩꯅ ꯑꯔꯥꯟꯕ ꯇꯥꯔꯕꯅꯤ꯫ ꯑꯩꯕꯨꯁꯨ ꯃꯤꯌꯥꯝꯃꯥꯡꯗ ꯌꯣꯟꯕ, ꯏꯆꯥꯒꯤꯁꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯃꯥꯅ ꯍꯣꯠꯅꯕ꯫ ꯑꯁ ꯌꯥꯔꯦꯕ ꯏꯃꯥ, ꯇꯧꯅꯤꯡ ꯇꯧꯖꯁꯅꯨ꯫ ꯑꯁꯦꯡꯕ ꯑꯝꯇ ꯅꯠꯇꯕꯅꯤꯅ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦ꯫ ꯑꯗꯨꯏ ꯁꯔꯨꯛ ꯉꯁꯤ ꯑꯩꯒꯤ ꯐꯤ ꯁꯥꯕꯒꯤ ꯁꯦꯜ ꯐꯪꯉꯤ, ꯉꯥ ꯆꯥꯁꯤ ꯏꯃꯥ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯏꯕꯥꯅꯤꯅ ꯀꯔꯤ ꯂꯥꯟꯈꯤꯗꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯤ ꯍꯥꯏꯒꯦ? ꯀꯩꯁꯨꯝ ꯈꯟꯐꯝ ꯊꯣꯛꯇꯦ꯫ ꯏꯁꯣꯔ ꯂꯩꯔꯤꯗꯅ ꯑꯩꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯈꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯋꯥꯔꯛꯁꯅꯨ꯫ ꯑꯩꯅ ꯂꯥꯟꯈꯤꯗꯕ ꯑꯣꯏꯔꯕꯗꯤ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯋꯥꯔꯛꯄ ꯑꯣꯏꯁꯅꯨꯀꯣ꯫ ꯑꯁꯨꯛ ꯌꯥꯝꯅ ꯄꯦꯟꯗꯕꯁꯤꯕꯨ ꯀꯔꯝꯅ? ꯃꯊꯪꯗꯗꯤ ꯏꯃꯥꯁꯨ ꯁꯤꯡꯍꯧꯅꯕ ꯏꯁꯣꯔꯅ ꯇꯧꯍꯜꯂꯤ ꯑꯣꯏꯔꯝꯅꯤ꯫ ꯏꯃꯥ ꯏꯆꯥꯁꯨ ꯌꯥꯝꯅ ꯄꯪꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯊꯪꯗꯒꯤ ꯁꯤꯡꯉꯣꯅ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯈꯟꯗꯣꯛꯂꯁꯤ ꯑꯗꯨꯃꯥꯏꯅ꯫ ꯑꯩ ꯐꯤꯔꯣꯜ ꯍꯣꯡꯂꯨꯈꯤꯒꯦ ꯉꯥ ꯂꯩꯔꯨꯅꯕ꯫ ꯏꯃꯥꯁꯨ ꯐꯅꯦꯛꯇꯣ ꯑꯃ ꯍꯣꯡꯗꯣꯛ꯫ ꯌꯥꯔꯦ ꯋꯥꯈꯜꯗꯣ ꯀꯩꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯨ ꯅꯣꯡꯃꯗꯤ ꯈꯪꯖꯔꯛꯁꯅꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨꯝ ꯂꯥꯟꯈꯤꯗꯦ꯫ ꯍꯣꯏꯗ ꯃꯇꯨꯡꯗꯗꯤ ꯁꯤꯡꯕꯅ ꯐꯔꯦ꯫ ꯑꯩꯗ ꯅꯠꯇꯅ ꯑꯩꯒꯨꯝꯕ ꯑꯄꯪꯕꯤ ꯃꯇꯥꯡ ꯆꯥꯗꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯃꯌꯥꯝꯁꯨ ꯋꯥꯈꯜ ꯇꯥꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯤ ꯃꯁꯛ ꯌꯦꯡꯉꯨꯗꯅ ꯃꯇꯦꯡ ꯄꯥꯡꯂꯨꯔꯕꯗꯤ ꯑꯋꯥꯕꯝꯗ ꯇꯥꯏꯌꯦꯗꯣ ꯈꯪꯍꯧꯔꯁꯅꯨ꯫ ꯕꯦꯅꯨꯅ ꯈꯜꯂꯤ ꯄꯨꯝꯅꯃꯛ ꯃꯥꯅ ꯆꯨꯝꯃꯤ ꯍꯥꯏꯗꯅ꯫ ꯊꯕꯥ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯤ꯫ ꯀꯅꯥꯅ ꯆꯨꯝꯂꯤꯕ ꯀꯅꯥꯅ ꯂꯥꯜꯂꯤꯕ ꯍꯥꯏꯕꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯃꯣꯠꯅꯤ꯫ ꯂꯩꯁꯅꯥ ꯃꯥꯕꯨ ꯐꯩ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ ꯐꯠꯇꯦ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ ꯑꯉꯛꯄꯅꯤ ꯃꯥꯒꯤ ꯋꯥꯈꯜꯁꯨ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯄꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯑꯄꯪꯕ ꯀꯅꯥꯕꯨꯁꯨ ꯁꯤꯡꯕꯤꯍꯧꯔꯣ꯫ ꯏꯟꯈꯠꯂꯛꯂꯤꯕ ꯅꯈꯣꯏꯁꯨ ꯂꯩꯁꯅꯥꯒꯨꯝꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯃꯤꯒꯤ ꯐꯠꯇꯕ ꯋꯥꯔꯤꯁꯤꯡꯕꯨ ꯃꯤꯌꯥꯝꯗ ꯇꯥꯍꯟꯗꯨꯅ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯍꯣꯠꯅꯕꯁꯨ ꯂꯦꯞꯂꯒꯦ꯫ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯗꯤ ꯐꯠꯇꯕ ꯋꯥꯈꯜꯅ ꯂꯥꯡꯒꯣꯏꯆꯟ ꯐꯠꯇꯕ ꯃꯔꯛ ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯈꯤꯕ ꯑꯣꯏꯔꯁꯅꯨ꯫